ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯂꯧꯕꯤꯔꯁꯤ ꯐ꯭ꯌꯨꯆꯔ ꯂꯚ ꯅꯪ ꯀꯅꯥꯅꯣ 8ꯁꯨꯕ ꯇꯥꯡꯀꯛ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯍꯧꯈ꯭ꯔꯦ꯫ ꯂꯤꯛꯂꯥꯗꯤ ꯍꯥꯟꯅꯒꯨꯝꯅ ꯃꯁꯥ ꯑꯗꯨ ꯂꯩꯇꯥꯗ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃꯁꯨ ꯇꯨꯔꯦꯜꯗ ꯇꯥꯎꯗꯨꯅ ꯂꯩꯔꯦ ꯇꯥꯕꯗ ꯃꯤꯁꯤꯡ ꯑꯗꯨ ꯀꯣꯏꯂꯥꯡ ꯂꯥꯡꯏ꯫ ꯍꯟꯗꯛꯇꯤ ꯄꯨꯔꯦꯝꯕ ꯃꯁꯥ ꯌꯥꯎꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯌꯦꯡꯕ ꯂꯥꯛꯂꯦꯗꯣ꯫ ꯁꯦꯠꯂꯤꯕ ꯐꯤꯔꯣꯜ ꯑꯗꯨꯅ ꯖꯦꯁꯤꯀꯥꯅꯤ ꯍꯥꯏꯕ ꯂꯣꯏꯅ ꯈꯪꯅꯔꯦ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯈꯠꯂꯕꯗ ꯌꯦꯡꯕ ꯍꯩꯕ ꯀꯌꯥ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯔꯦ꯫ ꯂꯤꯛꯂꯥꯗꯤ ꯀꯞꯇꯨꯅ ꯂꯩꯔꯦ꯫ ꯖꯦꯁꯤꯀꯥꯅ ꯄꯥꯏꯈꯤꯕ ꯂꯤꯛꯂꯥꯒꯤ ꯂꯤꯛ ꯑꯗꯨ ꯀꯅꯥꯒꯤꯅꯣ ꯄꯨꯝꯅꯃꯛꯅ ꯊꯤꯅꯔꯛꯂꯦ꯫ ꯖꯦꯁꯤꯀꯥꯒ ꯅꯛꯅꯕꯤ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯅ, "ꯔꯥꯖꯀꯨꯃꯥꯔ, ꯅꯅꯥꯏꯅ ꯋꯥꯐꯝ ꯑꯃ"꯫ ꯄꯨꯔꯦꯝꯕ, "ꯍꯥꯏꯌꯨ ꯇꯥꯁꯤ"꯫ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ, "ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯏꯆꯝ ꯆꯝꯗꯦ꯫ ꯅꯅꯥꯏꯅ ꯁꯨꯝ ꯈꯟꯖꯕꯗ ꯖꯦꯁꯤꯀꯥꯅ ꯄꯥꯏꯔꯝꯂꯤꯕ ꯂꯤꯛ ꯑꯁꯦ ꯏꯆꯝ ꯆꯝꯕ ꯂꯤꯛꯅꯤ, ꯍꯥꯏꯕꯗꯤ ꯀꯅꯥꯒꯨꯝꯕ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃꯒꯤꯅꯤ꯫ ꯑꯗꯨꯅ ꯁꯦꯕꯥꯔꯤꯁꯤꯡꯗ ꯀꯅꯥꯒꯤꯅꯣꯅ ꯑꯃꯨꯛꯇꯪ ꯊꯤꯗꯣꯛꯄꯤꯕ ꯆꯨꯝꯒꯗ꯭ꯔꯥ"꯫ ꯄꯨꯔꯦꯝꯕ, "ꯀꯅꯥ ꯀꯅꯥ ꯂꯩ? ꯁꯦꯕꯥꯔꯤ ꯈꯨꯗꯤꯡꯃꯛ ꯃꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛꯃꯛ ꯇꯤꯟꯒꯗꯕꯅꯤ"꯫ ꯁꯦꯕꯥꯔꯤ ꯃꯊꯪ ꯃꯊꯪ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯔꯦ꯫ ꯂꯤꯛꯂꯥꯒ ꯁꯨꯟꯗꯔꯤꯒ ꯏꯃꯨꯡꯗ ꯂꯩꯕ ꯑꯗꯨ ꯅꯨꯄꯥ ꯑꯃꯅ, "ꯏꯆꯦ, ꯁꯣꯝꯗ ꯔꯥꯖꯀꯨꯃꯥꯔ ꯑꯍꯜꯅ ꯃꯌꯥꯝ ꯄꯨꯟꯅꯦꯅ ꯇꯥꯛꯄꯤꯍꯧꯏ, ꯈꯤꯇꯪ ꯊꯨꯕꯤꯔꯛꯎ"꯫ ꯅꯨꯄꯥ ꯑꯗꯨ ꯆꯠꯈ꯭ꯔꯕꯗ ꯂꯤꯛꯂꯥ ꯁꯨꯟꯗꯔꯤꯒꯤ ꯈꯨꯠꯇ ꯄꯥꯏꯔꯗꯨꯅ ꯀꯞꯄꯤ꯫ ꯁꯨꯟꯗꯔꯤ, "ꯀꯔꯤꯁꯨ ꯈꯟꯒꯅꯨ, ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯍꯦꯟꯅ ꯆꯤꯡꯅꯈꯤꯕ ꯇꯥꯔꯦ"꯫ "ꯏꯆꯦ, ꯑꯩ ꯗꯟꯗꯤ ꯁꯣꯏꯗꯅ ꯐꯪꯂꯅꯤꯌꯦ"꯫ ꯑꯁꯨꯝꯅ ꯁꯦꯕꯥꯔꯤ ꯁꯨꯅ ꯇꯤꯜꯂꯕꯗ ꯂꯤꯛ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯊꯤꯔꯛꯂꯦ꯫ ꯁꯦꯕꯥꯔꯤ ꯃꯊꯪ ꯃꯊꯪ ꯂꯦꯞꯄ ꯑꯗꯨ ꯂꯤꯛꯂꯥ ꯃꯁꯥꯗꯨ ꯍꯨꯃꯥꯡ ꯀꯥꯡꯏ꯫ ꯎꯍꯧꯔꯤꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯂꯤꯛꯂꯥꯒ ꯄꯪꯂꯥꯞ ꯂꯥꯞꯇꯅ ꯂꯦꯞꯄꯅ ꯄꯥꯈꯠꯅ ꯂꯤꯛꯂꯥꯗ ꯃꯤꯆꯤꯅ ꯈꯖꯤꯛ ꯈꯖꯤꯛ ꯌꯦꯡꯂꯛꯏ꯫ ꯀꯅꯥꯅꯁꯨ ꯂꯤꯛꯇꯨꯒꯤ ꯃꯄꯨꯅꯤ ꯈꯨꯝꯂꯛꯇ꯭ꯔꯦ꯫ ꯊꯥꯅꯤꯟꯁꯨ ꯄꯥꯎꯗꯨ ꯇꯥꯔꯕꯗ ꯃꯐꯝꯗꯨ ꯇꯝꯅ ꯂꯥꯛꯇꯨꯅ ꯂꯩꯔꯔꯦ꯫ ꯂꯥꯟꯃꯤꯒꯤ ꯃꯀꯣꯛ ꯑꯗꯨꯅ ꯂꯤꯛꯂꯥꯒꯤ ꯄꯥꯈꯠꯄ ꯑꯃꯗꯤ ꯅꯨꯄꯤ ꯑꯃꯗꯨꯒꯤ ꯄꯥꯈꯠꯄ ꯃꯇꯧ ꯑꯗꯨꯗ ꯅꯨꯄꯤꯗꯨꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯅꯨꯄꯥ ꯑꯗꯨꯅ, "ꯂꯤꯛ ꯑꯁꯤꯒꯤ ꯃꯄꯨꯁꯦ ꯀꯅꯥꯅꯣ"꯫ ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯑꯩ ꯈꯪꯗꯦ, ꯑꯩ ꯈꯪꯗꯦ"꯫ "ꯀꯩꯒꯤꯅꯣ ꯅꯁꯥ ꯑꯗꯨ ꯅꯤꯛꯂꯤꯕꯗꯤ"꯫ ꯅꯨꯄꯤ ꯑꯗꯨ ꯃꯊꯟꯇ ꯃꯈꯨꯠ ꯑꯗꯨ ꯐꯥꯖꯤꯜꯂꯤ꯫ ꯅꯤꯛꯄꯗꯤ ꯐꯕ ꯀꯧꯕ ꯂꯩꯇꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯊꯥꯡꯗꯨ ꯁꯠꯂꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯧꯔꯤꯗ ꯊꯝꯃꯤ꯫ ꯂꯤꯛꯂꯥ ꯃꯗꯨ ꯎꯕꯗ ꯃꯤꯍꯨꯟ ꯌꯥꯎꯗ꯭ꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯅ, "ꯅꯪ ꯉꯁꯤꯗꯤ ꯑꯔꯣꯏꯕ ꯑꯣꯏꯕ ꯇꯥꯔꯦꯗꯅ, ꯀꯅꯥꯅꯣ ꯍꯥꯏꯌꯨ"꯫ ꯅꯨꯄꯤ ꯑꯗꯨ ꯀꯤꯅ ꯄꯤ ꯇꯥꯅ ꯂꯤꯛꯂꯥꯗ ꯃꯈꯨꯠ ꯊꯤꯜꯂꯛꯏ꯫ ꯅꯨꯄꯥꯁꯨ ꯅꯨꯄꯤꯗꯨꯕꯨ ꯐꯠ ꯊꯥꯗꯣꯛꯏ꯫ ꯃꯌꯥꯝꯗꯨ ꯂꯤꯛꯂꯥꯒꯤ ꯃꯥꯏ ꯇꯝꯅ ꯌꯦꯡꯅꯔꯛꯏ꯫ ꯂꯤꯛꯂꯥ ꯃꯄꯤ ꯇꯥꯅ ꯁꯨꯟꯗꯔꯤꯒꯤ ꯈꯨꯠꯇ ꯄꯥꯏꯁꯤꯜꯂꯤ꯫ ꯅꯨꯄꯥ ꯑꯗꯨ ꯂꯤꯛꯂꯥꯒꯤ ꯅꯥꯛꯇ ꯂꯥꯛꯂꯗꯨꯅ ꯂꯤꯛꯇꯨ ꯊꯥꯡꯒꯠꯂꯒ, "ꯁꯤ ꯅꯪꯒꯤꯔꯥ"꯫ ꯂꯤꯛꯂꯥ ꯈꯨꯝꯗꯤ ꯈꯨꯝꯗꯅ ꯊꯛ ꯊꯛ ꯅꯤꯛꯅ ꯂꯩ꯫ ꯖꯦꯁꯤꯀꯥꯒꯤ ꯅꯛꯅꯕꯤ ꯅꯨꯄꯤ ꯑꯗꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ "ꯀꯌꯥꯗ ꯉꯝꯂꯤꯕ ꯃꯣꯟꯅ ꯁꯦꯡꯒꯥꯎ ꯂꯥꯛꯄꯤꯁꯤꯗꯤ"꯫ ꯄꯨꯔꯦꯝꯕ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯏ꯫ "ꯍꯥꯏꯌꯨꯅꯦ, ꯂꯤꯛ ꯑꯁꯤ ꯅꯪꯒꯤꯔꯣ"꯫ ꯂꯤꯛꯂꯥ ꯂꯂꯠ ꯇꯧꯅ, "ꯃꯥꯅꯤ"꯫ ꯅꯨꯄꯥ ꯑꯗꯨꯅ, "ꯃꯤ ꯍꯥꯠꯄꯒꯤ ꯗꯟꯗꯤ ꯐꯪꯕ ꯇꯥꯔꯦꯗꯅ"꯫ ꯄꯨꯔꯦꯝꯕꯅ ꯑꯃꯨꯛ, "ꯋꯥꯌꯦꯜ ꯂꯣꯏꯁꯪꯗ ꯋꯥꯌꯦꯜꯅꯕ ꯄꯨꯔꯛꯎ"꯫ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯂꯤꯛꯂꯥꯕꯨ ꯁꯦꯒꯥꯗ ꯆꯞꯇꯨꯅ ꯆꯤꯡꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯏ꯫ ꯂꯤꯛꯂꯥ ꯀꯞꯂꯗꯨꯅ ꯁꯨꯟꯗꯔꯤꯗ ꯌꯦꯡꯏ꯫ ꯊꯥꯅꯤꯟ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ, ꯆꯪꯁꯤꯜꯂꯛꯇꯨꯅ, "ꯌꯥꯝꯕꯨꯡꯍꯜ, ꯂꯤꯛꯂꯥꯒꯤ ꯃꯔꯥꯜ ꯅꯠꯇꯦ, ꯂꯤꯛꯂꯥꯕꯨ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯖꯦꯁꯤꯀꯥꯒꯤ ꯃꯔꯥꯜꯅꯤ꯫ ꯑꯩꯕꯨ ꯍꯥꯠꯅꯕꯁꯨ ꯖꯦꯁꯤꯀꯥꯅ ꯁꯤꯟꯈꯤꯕꯅꯤ"꯫ ꯄꯨꯔꯦꯝꯕ ꯉꯛꯄꯗꯤ ꯐꯥꯎꯏ, ꯑꯗꯨꯕꯨ ꯃꯤꯌꯥꯝ ꯇꯤꯜꯂꯤꯕꯅꯤꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ꯫ "ꯃꯗꯨ ꯄꯨꯝꯕ ꯋꯥꯌꯦꯜꯁꯪꯗ ꯋꯥꯌꯦꯜꯂꯒꯗꯕꯅꯤ"꯫ ꯊꯥꯅꯤꯟ ꯄꯨꯔꯦꯝꯕꯒꯤ ꯈꯣꯡ ꯀꯣꯜꯂꯗꯨꯅ, "ꯌꯥꯝꯕꯨꯡꯍꯜ, ꯂꯤꯛꯂꯥꯕꯨ ꯊꯝꯕꯤꯔꯝꯃꯨ"꯫ ꯄꯨꯔꯦꯝꯕ ꯌꯥꯎꯔꯤꯕ ꯑꯍꯜ ꯂꯃꯟ ꯐꯝꯅꯥꯏꯕꯁꯤꯡꯗꯨꯒꯤ ꯃꯃꯥꯡꯗ ꯊꯥꯅꯤꯟꯕꯨ ꯊꯑꯣꯏꯅ ꯆꯠꯈꯤ꯫ ꯊꯥꯅꯤꯟ ꯁꯥꯎꯅ ꯊꯥꯡ ꯑꯗꯨ ꯁꯠꯂꯗꯨꯅ, "ꯅꯣꯏ ꯑꯃꯠꯇꯅ ꯂꯤꯛꯂꯥꯕꯨ ꯄꯨꯈꯤꯕ ꯌꯥꯔꯣꯏ"꯫ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯀꯤꯅ ꯂꯤꯛꯂꯥꯕꯨ ꯈꯔ ꯊꯥꯗꯣꯛꯏ꯫ ꯃꯌꯥꯝꯗꯨ ꯉꯛꯅ ꯌꯦꯡꯅꯩ꯫ ꯄꯨꯔꯦꯝꯕꯅ, "ꯁꯅꯥ, ꯋꯥꯌꯦꯜꯁꯪꯒꯤ ꯃꯊꯧꯅꯤꯅꯦ, ꯅꯪ ꯑꯩꯅ ꯉꯝꯕ ꯅꯠꯇꯦ"꯫
ꯊꯥꯅꯤꯟꯅ ꯑꯃꯨꯛ ꯂꯤꯛꯂꯥꯗꯤ ꯑꯩꯒꯤ ꯏꯈꯥꯗ ꯂꯩꯕꯅꯤ, ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ. ꯄꯨꯔꯦꯝꯕ ꯋꯥ ꯉꯥꯡꯁꯤ ꯀꯗꯥꯏ ꯉꯥꯡꯉꯣꯏꯁꯤ ꯀꯗꯥꯏ ꯇꯧꯗꯨꯅ ꯂꯩ. ꯅꯨꯄꯥ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔ, ꯋꯥꯌꯦꯜꯁꯪꯒꯤ ꯃꯊꯧꯅꯤ. ꯃꯔꯥꯜ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯗꯨꯝ ꯍꯥꯟꯅꯒꯨꯝꯅ ꯂꯩꯒꯅꯤ. ꯊꯥꯅꯤꯟꯅ ꯀꯟꯅ ꯑꯃꯨꯛ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯀꯅꯥ ꯀꯅꯥꯗꯅꯣ? ꯂꯤꯛꯂꯥ ꯄꯨꯕ ꯌꯥꯔꯣꯏ. ꯑꯩ ꯂꯩꯔꯤꯉꯩꯗ ꯀꯅꯥꯅꯣ ꯑꯩꯉꯣꯟꯗ ꯁꯤꯡꯅꯒꯗꯧꯕ? ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯊꯥꯅꯤꯟꯕꯨ ꯊꯩꯗꯣꯛꯂꯒ ꯅꯝꯗꯨꯅ ꯆꯠꯀꯦ ꯍꯣꯠꯅꯔꯨꯕꯗ ꯑꯁꯥꯎꯕꯅ ꯃꯩ ꯍꯧꯔꯕ ꯊꯥꯅꯤꯟ ꯊꯥꯡꯁꯥꯡꯗꯨꯅ ꯅꯨꯄꯥ ꯑꯃꯒꯤ ꯈꯨꯗꯥꯡꯗ ꯂꯦꯟꯈꯤꯕ ꯈꯪꯍꯧꯗꯦ. ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯐꯤꯕꯝ ꯁꯦꯝꯗꯨꯅ ꯂꯩꯅꯩ. ꯄꯨꯔꯦꯝꯕ ꯃꯅꯥꯎꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯉꯛꯅ ꯁꯅꯥ. ꯊꯥꯅꯤꯟ ꯂꯤꯛꯂꯥꯕꯨ ꯃꯇꯨꯡꯗ ꯊꯝꯂꯗꯨꯅ ꯌꯥꯝꯕꯨꯡꯍꯜ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ. ꯑꯩꯅ ꯍꯤꯡꯂꯤꯕ ꯃꯈꯩꯗꯤ ꯂꯤꯛꯂꯥꯕꯨ ꯁꯣꯛꯍꯟꯕ ꯃꯇꯤꯛ ꯅꯠꯇꯦ. ꯄꯨꯔꯦꯝꯕ ꯎꯄꯥꯏ ꯂꯩꯇꯦ. ꯂꯩꯄꯥꯛꯀꯤꯅꯤ, ꯇꯧꯗ ꯌꯥꯗꯦ. ꯂꯝ ꯍꯦꯜꯂꯤꯕ ꯃꯅꯥꯎ ꯅꯨꯄꯥꯕꯨ ꯋꯥꯔꯛꯄꯤꯅꯕ ꯃꯁꯤꯡ ꯊꯤꯉꯝꯗꯦ. ꯂꯥꯟꯃꯤ ꯃꯀꯣꯛ ꯑꯗꯨꯗ ꯃꯉꯛꯅ ꯍꯥꯏꯔꯞ ꯏꯪꯒꯤꯠ ꯇꯧꯏ. ꯂꯥꯟꯃꯤ ꯑꯗꯨꯅ ꯈꯪꯂꯗꯨꯅ ꯃꯥꯒꯤ ꯈꯣꯡꯂꯣꯏꯁꯤꯡꯒ ꯊꯥꯅꯤꯟ ꯃꯊꯟꯇꯒ ꯊꯥꯡ ꯍꯥꯏꯅꯔꯤ. ꯊꯥꯅꯤꯟ ꯂꯤꯛꯂꯥꯕꯨ ꯁꯦꯟꯅꯖꯔꯕꯁꯨ ꯂꯥꯟꯃꯤ ꯃꯁꯤꯡꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯦꯟꯈꯤꯕꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ. ꯃꯈꯨꯠꯇ ꯊꯥꯡꯒꯤ ꯊꯥꯡꯐꯝ ꯃꯁꯤꯡ ꯈꯪꯗ꯭ꯔꯦ ꯇꯥꯗꯨꯅ ꯂꯩꯔꯤꯕ. ꯊꯥꯅꯤꯟꯕꯨ ꯂꯤꯛꯂꯥꯅ ꯀꯣꯡꯈꯠꯇꯨꯅ ꯀꯞꯂꯤ. ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯑꯅꯤ ꯑꯗꯨꯕꯨ ꯋꯥꯌꯦꯜꯁꯪꯗ ꯄꯨꯈ꯭ꯔꯦ. ꯑꯅꯤꯃꯛ ꯀꯩꯁꯨꯝꯁꯪꯗ ꯂꯩꯕꯗ ꯇꯥꯔꯦ. ꯁꯨꯟꯗꯔꯤ ꯀꯔꯤ ꯎꯄꯥꯏ ꯂꯩ, ꯀꯞꯄ ꯅꯠꯇꯅ. ꯏꯅꯥꯎꯕꯁꯨ ꯉꯥꯏ, ꯅꯨꯡꯁꯤꯕ ꯃꯔꯨꯞꯅꯤ, ꯀꯔꯝꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ? ꯔꯥꯖꯀꯨꯃꯥꯔ ꯊꯥꯅꯤꯟꯗꯤ ꯆꯍꯤ ꯑꯃꯈꯛꯀꯤ ꯃꯇꯝꯅꯤ ꯀꯩꯁꯨꯝꯁꯪꯗ ꯂꯩꯒꯗꯕ. ꯂꯤꯛꯂꯥꯗꯤ ꯃꯤ ꯍꯥꯠꯄꯒꯤ ꯗꯟꯗꯤ ꯑꯣꯏꯅ ꯄꯨꯟꯁꯤ ꯆꯨꯞꯄꯅꯤ. ꯑꯁꯨꯝꯅ ꯑꯅꯤ ꯑꯗꯨ ꯄꯨꯡꯀꯣꯏ ꯀꯣꯏꯁꯤꯟꯕ ꯂꯩꯅꯨꯡꯒꯤ ꯀꯩꯁꯨꯝꯁꯪꯗꯨꯗ ꯂꯩꯕꯗ ꯇꯥꯔꯦ. ꯊꯪꯅꯔꯕꯁꯨ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯌꯥꯗ꯭ꯔꯕ ꯃꯐꯝ ꯑꯗꯨꯗ ꯊꯥꯅꯤꯟ ꯑꯁꯣꯛꯄꯗꯨꯅ ꯋꯥ ꯂꯥꯡ ꯀꯔꯤꯁꯨ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯆꯔꯨ ꯃꯊꯛꯇꯨꯗ ꯇꯥꯗꯨꯅ ꯂꯩ. ꯅꯥꯀꯟꯗ ꯂꯤꯛꯂꯥ ꯀꯞꯀꯅꯨ ꯍꯥꯏꯕ ꯌꯥꯗ ꯊꯥꯅꯤꯟꯗ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ. ꯁꯣꯝꯗ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯅꯤꯗꯨ ꯃꯌꯥꯝꯕ ꯑꯍꯜ ꯄꯨꯔꯦꯝꯕꯗ ꯋꯥꯔꯧꯕ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯂꯤ. ꯂꯇꯥ ꯁꯅꯥ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯁꯅꯥꯅ ꯍꯧꯖꯤꯛ ꯇꯧꯔꯝꯗꯣꯏꯁꯤꯕꯣ? ꯅꯠꯇꯦ, ꯌꯥꯝꯕꯨꯡꯍꯜ ꯅꯪꯁꯦ ꯅꯨꯡꯁꯤ ꯍꯩꯇꯦꯗꯀꯣ. ꯄꯨꯔꯦꯝꯕꯅ ꯑꯃꯨꯛ ꯂꯇꯥ, ꯑꯩꯉꯣꯟꯗ ꯇꯥꯏꯅꯒꯅꯨꯅꯦ. ꯂꯩꯄꯥꯛꯀꯤ ꯇꯧꯗ ꯌꯥꯗꯕꯅꯤꯅꯦ. ꯃꯁꯤꯗ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯁꯨꯕꯤꯇ꯭ꯔꯥꯅ ꯑꯃꯨꯛ ꯌꯥꯝꯕꯨꯡꯍꯜꯁꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯨꯝꯕꯅꯤ. ꯌꯥꯝꯕꯨꯡꯍꯜꯅ ꯌꯥꯔꯗꯤ ꯄꯨꯝꯅꯃꯛ ꯌꯥꯗ꯭ꯔꯤꯕ꯭ꯔꯣ? ꯄꯨꯔꯦꯝꯕ ꯃꯗꯨ ꯑꯩꯅ ꯄꯥꯝꯈꯤꯗꯕꯅꯤꯅꯦ. ꯂꯩꯄꯥꯛꯀꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯄꯥꯝꯕꯗ ꯇꯧꯒꯗ꯭ꯔꯅꯦ? ꯂꯩꯄꯥꯛꯁꯤ ꯀꯔꯤ ꯑꯣꯏꯒꯅꯤ? ꯆꯍꯤ ꯑꯃꯇꯪꯒꯤ ꯃꯇꯝꯅꯤ, ꯈꯔ ꯈꯥꯡꯁꯅꯨ. ꯑꯇꯣꯟ ꯑꯇꯥꯡꯅꯤ ꯍꯥꯏꯅ ꯂꯨꯅ ꯇꯧꯕꯁꯤꯗ ꯅꯥꯎ ꯈꯔ ꯆꯥꯎꯔꯦ. ꯁꯅꯥꯍꯜꯅ ꯑꯃꯨꯛ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯌꯥꯝꯕꯨꯡ, ꯑꯩꯈꯣꯏ ꯁꯅꯥꯅ ꯂꯩꯔꯝꯗꯧ ꯐꯤꯕꯝꯗꯣ. ꯑꯁ. ꯁꯨꯕꯤꯇ꯭ꯔꯥ ꯑꯩꯗꯤ ꯁꯤꯖꯈ꯭ꯔꯒꯦ. ꯑꯁꯨꯛ ꯋꯥꯕ ꯄꯨꯟꯁꯤꯁꯤꯕꯨ ꯄꯨꯟꯁꯤꯔꯣ? ꯑꯉꯥꯡ ꯑꯗꯨꯅ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨꯒ ꯀꯔꯝꯅꯅꯣ? ꯂꯇꯥ ꯁꯅꯥꯅ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯍꯥ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕꯤ ꯃꯤꯅꯥꯏ ꯅꯨꯄꯤꯗꯨꯅ ꯊꯣꯛꯍꯟꯕꯅꯤ. ꯃꯥ ꯍꯥꯠꯅꯁꯨ ꯄꯦꯜꯂꯔꯣꯏ. ꯁꯅꯥꯍꯜ ꯐꯔꯦꯁꯦ, ꯅꯣꯏꯁꯨ ꯇꯨꯃꯤꯟꯅ ꯑꯗꯨꯛ ꯂꯩꯔꯣ. ꯁꯅꯥꯒꯤ ꯍꯤꯗꯥꯛ ꯂꯥꯟꯊꯛ ꯑꯆꯥ ꯑꯊꯛ ꯑꯗꯨꯝ ꯄꯤꯔꯁꯤ. ꯁꯨꯕꯤꯇ꯭ꯔꯥꯅ ꯑꯆꯥ ꯑꯊꯛ ꯑꯣꯏꯔꯕꯁꯨ ꯃꯤꯅꯥꯏ ꯅꯨꯄꯤꯗꯨꯗ ꯄꯤꯒꯦ ꯍꯥꯏꯔꯅꯤꯌꯦ. ꯑꯩꯗꯤ ꯀꯨꯏꯔꯕꯅꯤ ꯆꯤꯡꯅꯕ ꯑꯁꯦ. ꯑꯩꯈꯣꯏ ꯂꯇꯥꯅ ꯍꯥꯏꯕꯗꯒꯤ ꯂꯣꯏꯅ ꯈꯪꯂꯕꯅꯤ. ꯄꯨꯔꯦꯝꯕ ꯅꯣꯏ ꯊꯣꯛꯈ꯭ꯔꯣ, ꯑꯩ ꯀꯣꯛꯁꯤ ꯌꯥꯝꯅ ꯁꯥꯔꯦ. ꯑꯍꯨꯝ ꯑꯗꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯅ ꯁꯥꯎꯅ ꯊꯣꯛꯈꯤ. ꯄꯥꯔꯤꯇꯣꯟ ꯑꯍꯟꯒ ꯑꯣꯏꯔꯦ. ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯐꯤꯕꯝ ꯍꯦꯟꯅ ꯁꯣꯛꯆꯤꯟꯕꯒꯨꯝ ꯇꯧꯔꯦ. ꯁꯣꯝꯗ ꯂꯤꯛꯂꯥ ꯋꯥꯡꯃ ꯋꯥꯡꯃꯗ ꯂꯩꯅꯔꯕꯁꯨ ꯊꯥꯅꯤꯟ ꯍꯧꯒꯠꯂꯛꯄ ꯉꯥꯏꯔꯤ. ꯊꯥꯅꯤꯟ ꯃꯁꯥ ꯑꯗꯨ ꯈꯤꯇꯪ ꯂꯦꯡꯂꯛꯏ. ꯂꯤꯛꯂꯥꯅ ꯔꯥꯖꯀꯨꯃꯥꯔ. ꯊꯥꯅꯤꯟ ꯇꯞꯅ ꯍꯧꯒꯠꯂꯛꯏ. ꯅꯛꯅ ꯂꯩꯔꯤꯕ ꯎꯅ ꯈꯥꯖꯤꯟꯕ ꯂꯤꯛꯂꯥꯒꯤ ꯅꯥꯛꯇ ꯅꯛꯅ ꯎ ꯋꯥꯡꯃ ꯋꯥꯡꯃꯗ ꯐꯝꯂꯤ. ꯂꯤꯛꯂꯥꯅ ꯔꯥꯖꯀꯨꯃꯥꯔ, ꯏꯁꯥ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯥ? ꯊꯥꯅꯤꯟꯁꯨ ꯍꯥꯏꯕꯒꯨꯝ ꯃꯃꯤꯠ ꯈꯖꯤꯛ ꯀꯨꯞꯄꯤ. ꯂꯤꯛꯂꯥ ꯀꯞꯂꯗꯨꯅ ꯀꯩꯒꯤꯅꯣ ꯔꯥꯖꯀꯨꯃꯥꯔꯅ ꯏꯁꯥ ꯋꯥꯅꯕ ꯁꯤꯜꯂꯤꯕ? ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯩꯒꯤꯗꯃꯛ ꯀꯣꯅꯨꯡꯒꯤ ꯅꯨꯡꯉꯥꯏꯕ ꯊꯥꯗꯣꯛꯂꯤꯕ? ꯊꯥꯅꯤꯟ ꯈꯖꯤꯛ ꯈꯖꯤꯛ ꯅꯣꯛꯂꯗꯨꯅ ꯃꯤꯠꯅ ꯂꯤꯛꯂꯥꯗ ꯌꯦꯡꯂꯗꯨꯅ
ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯗꯤ ꯀꯣꯅꯨꯡ ꯃꯅꯨꯡꯒꯤ ꯅꯨꯡꯉꯥꯏꯕꯗꯨ ꯅꯠꯇꯤꯌꯦ, ꯅꯪꯒ ꯅꯛꯅ ꯂꯩꯔꯒ ꯐꯪꯕ ꯅꯨꯡꯉꯥꯏꯕꯁꯤꯅꯤ꯫ ꯁꯤ ꯈꯨꯠꯁꯨ ꯁꯣꯛꯑꯦ, ꯀꯩ ꯀꯥꯟꯅꯩ? ꯔꯥꯖꯀꯨꯃꯥꯔꯅ ꯍꯥꯟꯅꯒꯨꯝꯅ ꯂꯩꯔꯝꯃꯕꯗꯤ ꯑꯁꯤ ꯊꯣꯛꯈꯤꯗ꯭ꯔꯥ? ꯑꯩꯅ ꯍꯥꯟꯅꯒꯨꯝꯅ ꯂꯩꯔꯝꯃꯕꯗꯤ ꯅꯪꯒ ꯅꯛꯄ ꯐꯪꯈꯤꯗ꯭ꯔꯣ? ꯁꯤꯅ ꯐꯠꯇ꯭ꯔꯣ? ꯂꯤꯛꯂꯥ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯊꯥꯅꯤꯟꯅ ꯑꯃꯨꯛꯀꯁꯨ, ꯅꯪꯗꯤ ꯑꯩꯒ ꯅꯛꯅꯕꯁꯤ ꯄꯥꯝꯗꯕ꯭ꯔꯣ? ꯑꯩꯗꯤ ꯅꯪꯒ ꯅꯛꯅꯔꯒꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯌꯦ꯫ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯕꯤꯔꯤꯕ? ꯅꯪꯅ ꯇꯧꯊꯣꯔꯛꯄ ꯈꯨꯗꯤꯡ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯍꯜꯂꯤꯁꯤꯗꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯨꯄꯥ ꯊꯣꯉꯥꯛꯄ ꯑꯗꯨ ꯂꯥꯛꯂꯗꯨꯅ ꯄꯥꯇ꯭ꯔ ꯑꯃ ꯏꯟꯁꯤꯜꯂꯛꯏ꯫ ꯅꯨꯄꯥ ꯑꯗꯨꯅ, ꯔꯥꯖꯀꯨꯃꯥꯔꯤ ꯂꯇꯥꯁꯅꯥꯅ ꯄꯤꯔꯛꯄꯅꯤ, ꯍꯤꯗꯥꯛꯅꯤ꯫ ꯅꯨꯄꯥ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯊꯥꯅꯤꯟ ꯈꯖꯤꯛ ꯅꯣꯛꯂꯗꯨꯅ, ꯃꯅꯥꯎꯁꯤ ꯋꯥꯗꯤ ꯋꯥꯍꯟꯅꯤꯡꯗꯕꯖꯥꯠꯅꯤ꯫ ꯂꯤꯛꯂꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯃꯅꯥꯎꯕꯨ ꯌꯦꯛꯅꯕꯗꯧꯅ ꯈꯜꯍꯜꯂꯤꯁꯦ ꯑꯩꯅꯅꯦ꯫ ꯃꯇꯝ ꯈꯔꯒꯤꯅꯤꯗ, ꯀꯌꯥꯝ ꯀꯨꯏꯅꯤ? ꯇꯞꯅ ꯍꯧꯒꯠꯂꯗꯨꯅ ꯍꯤꯗꯥꯛ ꯑꯗꯨ ꯂꯧꯔꯨꯔꯒ ꯃꯊꯟꯇ ꯇꯩꯕ ꯍꯩꯇ꯭ꯔꯦ, ꯅꯨꯡꯉꯥꯏꯇꯦ꯫ ꯅꯪ ꯈꯔ ꯇꯩꯔꯛꯀꯦꯔꯥ? ꯌꯥꯒꯗ꯭ꯔꯥ? ꯏꯁꯥ ꯂꯤꯠꯄ ꯆꯟꯗ꯭ꯔꯕꯁꯨ ꯈꯨꯠꯇꯤ ꯂꯥꯏꯅ ꯆꯟꯕ ꯃꯐꯝꯅꯤ꯫ ꯂꯤꯛꯂꯥꯅ ꯍꯤꯗꯥꯛ ꯑꯗꯨ ꯄꯥꯏꯔꯒ ꯊꯥꯅꯤꯟꯒꯤ ꯈꯨꯠ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯇꯩꯕꯤꯔꯤ꯫ ꯂꯤꯛꯂꯥꯗꯤ ꯃꯉꯣꯟꯗ ꯁꯣꯛꯄꯒꯨꯝ, ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯕꯒꯨꯝ ꯃꯃꯤꯠꯇ ꯄꯤ ꯇꯥꯔꯛꯄ ꯂꯦꯞꯇꯦ꯫ ꯊꯥꯅꯤꯟꯗꯤ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩ꯫ ꯑꯁꯨꯝꯅ ꯑꯅꯤ ꯑꯗꯣ ꯀꯩꯁꯨꯝꯁꯪꯗ ꯄꯨꯟꯁꯤ ꯂꯦꯟꯕꯗ ꯇꯥꯔꯦ꯫ ꯊꯥꯅꯤꯟꯅ ꯇꯣꯉꯥꯟꯅ ꯄꯨꯔꯛꯄ ꯑꯆꯥ ꯑꯊꯛꯁꯤꯡ ꯑꯗꯨ ꯊꯥꯅꯤꯟꯅ ꯂꯤꯛꯂꯥꯗ ꯑꯃꯨꯛ ꯄꯤꯔꯗꯨꯅ ꯑꯅꯤ ꯑꯗꯨꯒꯤ ꯃꯔꯤ ꯍꯦꯜꯂꯛꯄꯒꯨꯝ ꯇꯧꯏ꯫ ꯑꯁꯨꯝꯅ ꯆꯍꯤ ꯑꯃ ꯐꯥꯔꯛꯂꯕꯗ ꯊꯥꯅꯤꯟ ꯊꯣꯛꯈꯤꯒꯗꯧꯔꯦ꯫ ꯂꯤꯛꯂꯥꯗꯤ ꯃꯄꯥꯡ ꯀꯥꯏꯅꯔꯕ ꯑꯃꯒꯨꯝ ꯀꯞꯇꯨꯅ ꯂꯦꯟꯈꯤ꯫ ꯊꯥꯅꯤꯟ, ꯂꯤꯛꯂꯥ, ꯁꯤ ꯑꯗꯨꯝꯅ ꯀꯞꯀꯅꯨ, ꯑꯩ ꯁꯣꯏꯗꯅ ꯅꯪꯕꯨ ꯊꯥꯗꯣꯛꯍꯟꯒꯅꯤꯌꯦ꯫ ꯀꯔꯤꯒꯤ ꯅꯪꯕꯨ ꯑꯁꯨꯝꯅ ꯊꯝꯒꯅꯤ? ꯀꯞꯇꯅ ꯃꯇꯝ ꯈꯔ ꯂꯩꯔꯝꯃꯨ꯫ ꯌꯥꯝꯕꯨꯡ ꯍꯜꯍꯣꯏꯗ ꯑꯁꯦꯡꯕ ꯋꯥꯔꯤ ꯄꯨꯝꯕ ꯑꯩꯅ ꯂꯤꯒꯅꯤꯌꯦ, ꯅꯪꯕꯨ ꯍꯥꯟꯅꯒꯨꯝꯅ ꯂꯩꯍꯟꯒꯅꯤꯌꯦ, ꯑꯩꯕꯨ ꯊꯥꯖꯧ꯫ ꯑꯩ ꯀꯞꯇꯤꯌꯦ꯫ ꯑꯗꯨꯅꯤ ꯃꯔꯝ ꯃꯣꯛꯄꯤ ꯍꯥꯏꯁꯦ, ꯅꯨꯃꯤꯠ ꯅꯤꯅꯤꯃꯨꯛꯇꯪꯅꯤ ꯅꯪꯅ ꯁꯤꯗ ꯂꯩꯕ ꯍꯥꯏꯁꯦ, ꯑꯗꯩꯗꯤ ꯍꯥꯟꯅꯒꯨꯝꯅ ꯂꯩꯔꯗꯣꯏꯅꯤ꯫ ꯑꯁꯨꯝꯅ ꯊꯥꯅꯤꯟ ꯊꯣꯛꯈ꯭ꯔꯕꯗ ꯄꯨꯔꯦꯝꯕꯗ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯃꯤ꯫ ꯊꯕꯛ ꯑꯁꯤꯗ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯁꯤꯡ ꯑꯗꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯊꯥꯅꯤꯟꯒꯤ ꯑꯗꯨꯒꯨꯝꯕ ꯃꯇꯧ ꯑꯗꯨꯗ ꯉꯛꯅ ꯌꯦꯡꯂꯗꯨꯅ ꯋꯥ ꯑꯃꯠꯇ ꯈꯨꯝꯗꯅ ꯂꯩ꯫ ꯊꯥꯅꯤꯟ, ꯌꯥꯝꯕꯨꯡꯍꯜ, ꯑꯁꯦꯡꯕꯅꯤ, ꯂꯤꯛꯂꯥꯗꯤ ꯃꯔꯥꯜ ꯂꯩꯇꯕꯅꯤ, ꯂꯤꯛꯂꯥꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯌꯥꯝꯕꯨꯡꯍꯜ꯫ ꯄꯨꯔꯦꯝꯕ, ꯁꯅꯥ, ꯅꯪ ꯑꯩꯅ ꯉꯝꯃꯦ ꯍꯥꯏꯗꯨꯅ ꯐꯠ ꯍꯦꯛꯇ ꯇꯧꯕ ꯌꯥꯕ ꯅꯠꯇꯦꯅꯦ꯫ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤꯗꯨꯅ ꯂꯤꯛꯂꯥ ꯃꯔꯥꯜ ꯂꯩꯇꯦ ꯈꯪꯉꯤ, ꯑꯗꯨꯗ ꯊꯥꯅꯤꯟꯅ ꯑꯃꯨꯛ, ꯑꯗꯨꯗ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ? ꯑꯩ ꯁꯤꯕꯗꯨꯔꯣ ꯌꯥꯝꯕꯨꯡꯍꯜꯅ ꯄꯥꯝꯃꯤꯁꯦ? ꯄꯨꯔꯦꯝꯕꯅ ꯑꯃꯨꯛ, ꯁꯅꯥ, ꯇꯞꯊꯈꯣꯅꯦ꯫ ꯃꯔꯥꯜ ꯂꯩꯇꯕ ꯃꯤꯕꯨ ꯀꯩꯁꯨꯝꯁꯪꯗ ꯊꯝꯂꯒ ꯌꯥꯝꯕꯨꯡꯍꯜꯅ ꯄꯦꯜꯂꯤꯁꯦ ꯀꯔꯤꯅꯣ? ꯑꯗꯨꯒ ꯑꯩꯕꯨꯅ ꯀꯔꯤꯒꯤ ꯑꯁꯨꯝꯅ ꯂꯧꯊꯣꯛꯂꯤꯕ? ꯑꯩꯕꯨꯁꯨ ꯀꯩꯁꯨꯝꯁꯪ ꯑꯗꯨꯗ ꯂꯩꯐꯝ ꯊꯣꯛꯇꯕ꯭ꯔꯥ? ꯁꯅꯥꯍꯜꯅ, ꯁꯅꯥ, ꯅꯪꯒꯤꯗꯤ ꯅꯪꯒꯤ ꯃꯇꯝ ꯂꯣꯏꯔꯕꯅꯤꯅꯦ꯫ ꯊꯥꯅꯤꯟꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯒꯝꯂꯥ ꯑꯗꯨ ꯂꯩꯃꯥꯏꯗ ꯀꯟꯅ ꯊꯥꯗꯩ꯫ ꯌꯥꯝꯕꯨꯡꯍꯜ, ꯅꯣꯏꯅ ꯄꯥꯝꯂꯤꯕꯁꯦ ꯑꯩꯅ ꯁꯤꯕꯗꯣ ꯅꯠꯇ꯭ꯔꯣ? ꯑꯩ ꯁꯤꯒꯅꯤꯌꯦ, ꯁꯣꯏꯗꯅ ꯁꯤꯒꯅꯤ꯫ ꯌꯥꯝꯕꯨꯡ ꯍꯣꯏꯅ ꯉꯝꯕꯅꯤ ꯑꯩꯅ ꯍꯥꯏꯁꯦ, ꯑꯩ ꯁꯤꯕ ꯌꯦꯡꯉꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯀꯥꯗꯒꯤ ꯊꯣꯛꯈꯤꯒꯦ ꯇꯧꯏ꯫ ꯁꯅꯥꯍꯜꯅ ꯃꯅꯥꯎꯕꯨ ꯐꯥꯏ꯫ ꯊꯥꯗꯣꯛꯑꯣ ꯌꯥꯝꯕꯨꯡ꯫ ꯂꯇꯥꯁꯅꯥ, ꯀꯔꯤꯅꯣ ꯁꯅꯥ, ꯅꯪꯅ ꯈꯜꯂꯤꯁꯤꯕꯣ? ꯄꯥꯕꯨꯡꯅ ꯇꯥꯔꯗꯤ ꯃꯁꯥꯗꯨ ꯍꯦꯟꯅ ꯁꯣꯛꯆꯤꯟꯈ꯭ꯔꯅꯤꯌꯦ꯫ ꯊꯥꯅꯤꯟꯅ ꯑꯃꯨꯛ, ꯑꯩ ꯁꯤꯌꯦ ꯍꯥꯏꯕꯐꯥꯎ ꯈꯪꯍꯟꯒꯅꯨ꯫ ꯄꯨꯔꯦꯝꯕ ꯇꯞꯅ, ꯁꯅꯥ, ꯑꯩ ꯍꯥꯏꯈ꯭ꯔꯒꯦ, ꯂꯤꯛꯂꯥꯕꯨ ꯊꯥꯗꯣꯛꯍꯜꯂꯒꯦ, ꯇꯧꯕꯇꯕꯨ ꯅꯪꯅ ꯃꯉꯣꯟꯗ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯌꯥꯔꯣꯏꯀꯣ, ꯆꯠꯅꯕꯤ ꯅꯠꯇꯦ꯫ ꯊꯥꯅꯤꯟ, ꯀꯩꯒꯤ ꯌꯥꯔꯣꯏꯗꯣꯏꯕ? ꯆꯠꯅꯕꯤ ꯍꯥꯏꯕꯁꯦ ꯃꯤ ꯑꯩꯈꯣꯏꯅ ꯁꯦꯝꯕ ꯅꯠꯇꯕ꯭ꯔꯣ? ꯁꯨꯕꯤꯇ꯭ꯔꯥ, ꯁꯅꯥ, ꯁꯤꯒꯨꯝꯕꯒꯤ ꯃꯇꯥꯡꯗꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯈꯟꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯃꯔꯤꯗꯨ ꯃꯊꯥ ꯁꯥꯅ ꯃꯀꯣꯛ ꯄꯥꯏꯅꯗꯨꯅ ꯂꯩꯍꯧꯏ꯫ ꯁꯨꯕꯤꯇ꯭ꯔꯥꯅ, ꯑꯣꯟꯊꯣꯛꯄꯒꯤ ꯑꯉꯥꯡꯅꯤꯗ, ꯄꯥꯕꯨꯡꯅ ꯇꯥꯔꯒ ꯑꯁꯤꯕꯨ꯫ ꯁꯅꯥꯍꯜꯅ ꯑꯃꯨꯛ, ꯑꯃ ꯑꯣꯏꯔꯕꯁꯨ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ, ꯌꯥꯝꯕꯨꯡꯍꯜ,
nupi machadu lokthokpibana phagani khanjai akhoi sanagi maching matasiga puremba kana lei nupa amana takpisi likla haibi nupi machado hayeng ayuk anganbada thadoknaba tawkhrayu ahoi Rajkumar asumna purembagi yathangna liklabu mathangi numita thadoknaba sem sakre ngasigi nungdang ahingdu liklana leiriba adomda nupa ahumdu lepladuna hoi tholo likla ngakna kana kanano wa nganganu nangbu lokthokpa laklini nakhoi kanana tharakpano nupadu lakminariba sing aduda hairap yengleduna Rajkumar nani thongse hangi apangmi nupi ja adu Rajkumar palakpaduda Rajkumar na oirwi ningduna thongi porondu hangbaga thoklai likla Rajkumar kadomda lehoge nupa aduna lao somda wa nganganu asumna nupa ahum aduna liklabu naknaba asongba umang aduda purakle likladi Rajkumar thanina tharakpani adum khankre nupa aduna sida famlamu Rajkumar kaurake likla nupa ahum adu chatkre asumna liklana asongba umang aduda mathanta phamduna leirakpa phana kuire mathangi no nganphung tawrakpada kanadagino khangdana machin tumba tenjay amana Rajkumar lakpa ngairibi liklada tharari likla sor khangting tingni nakanda thauba nokladuna lepli thauba nupi noise pangida ngai horo Rajkumar lakpa kone asumna thauba mafam adu thadokdana chatkre likla tengi chainani wa mata ngangdana laimaida tutharaga mamittagi pitana thanin makhoi anigi waribu ningsingduna lei somda konungda kaisumsang manungda likla leiramdrabadadi mayamdu irang langnei kaisumsang panariba nupa adusu sina fangle thanin likla adu khudong thiba soidana taramgani khanna thiba chenthorакle anakpa umangsingda changlakladuna thirakpada liklabu urare likla thanin lakpa wana ngairamba adu thanin ubada pi mari khara tarai thanin angawbagum liklagi nakta phamtharaga liklabu matambakta thammi thanin kaino nangna tawrisa ha aina nangbu soidana lakthokani hairaga karigi lona chatambano aibu karigi thajadabno hawalose likla hawalo likla lalat tawna Rajkumar lakpa wana ngairambani thanin liklabu thangi tawi likladi aroiba sor honkre thanin angawbagumna kapli likla hogalo se ai bodumna laknagano hogalo manai singa duna thanin ba hogana ba jingkhatli thanin yakidre thawai yaudraba liklagi hakchangbu jingkhatladuna kaptuna laikre ai nang yaudragadi hingba ngamloye hogalo likla engonda asumna laknarano hanjin angawbagumna asiba mangonda kaurabasu tabigidre asumna konung manungda purakle sundari liklabu konduna angawbigum kapi aroiba mathau mangamdi thanina pangi yadre likla hinglakhini haina phamungde hipanduna adumak thamle mi pumbana Rajkumar thanin ngawre haina banatana karisu takidre nongmagi numitni nupa ahaladu thaningi manakta lai thaningi manakta inawbaga leiri momo nokladuna aina piyu haiba pot karigi thoksabidri thanin fuk haugaladuna nangna pamise karino ai pige haujimak liklabu hingalo nupa adu noklaga thawai gi patra ningthaugi kada cheksena thamliba adu ai pami thanina thawai gi patra nupa ahaladuna nangondadi adu pumba irai lai aina laurubasu yaroi nangna adu sinarabadi liklagi thawai gi nakta amuk chatpa fangani thanin inaubada hairap yengi
ꯅꯪꯅ ꯄꯥꯝꯃꯤꯗꯣ ꯑꯩ ꯄꯤꯒꯦ ꯀꯔꯝꯅ ꯂꯤꯛꯂꯥꯒꯤ ꯊꯋꯥꯏꯒꯤ ꯃꯅꯥꯛꯇꯝꯅ ꯆꯠꯀꯅꯤ ꯅꯨꯄꯥ ꯑꯍꯜ ꯑꯗꯨꯅ ꯂꯥꯛꯀꯗꯕ ꯄꯨꯟꯁꯤꯁꯤꯡꯗ ꯅꯪꯒ ꯂꯤꯛꯂꯥꯒꯗꯤ ꯊꯦꯡꯅꯗꯦ ꯃꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯃꯤꯀꯨꯞꯇ ꯂꯤꯛꯂꯥꯅ ꯅꯪꯕꯨ ꯃꯁꯛ ꯈꯪꯂꯣꯏ ꯇꯧꯕꯇꯕꯨ ꯂꯤꯛꯂꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯛꯄ ꯃꯤꯀꯨꯞꯇ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯜꯂꯛꯄ ꯉꯝꯒꯅꯤ ꯂꯤꯛꯂꯥꯒꯤ ꯊꯋꯥꯏꯁꯨ ꯍꯜꯂꯛꯀꯅꯤ ꯊꯥꯅꯤꯟ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯁꯨꯝꯅ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯇ ꯏꯅꯥꯎꯕꯕꯨ ꯈꯣꯡꯂꯣꯏ ꯑꯣꯏꯅ ꯄꯨꯜꯂꯒ ꯅꯨꯄꯥ ꯑꯍꯜ ꯑꯗꯨꯅ ꯈꯨꯠꯂꯥꯏ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯅꯨꯄꯥ ꯑꯅꯤ ꯑꯗꯨ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯊꯥꯔꯛꯂꯤ ꯂꯦꯝꯕꯤ ꯍꯩꯃꯥ ꯕꯦꯃꯥ ꯏꯃꯥꯗꯤ ꯃꯥꯡꯖꯔꯦꯗꯅ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ ꯊꯣꯏ ꯒ꯭ꯌꯥꯟ ꯈꯪꯂꯛꯂꯛꯏ ꯃꯅꯥꯛꯇ ꯀꯞꯂꯤꯕꯤ ꯃꯃꯥꯗ ꯌꯦꯡꯂꯗꯨꯅ ꯉꯛꯅ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯀꯞꯂꯤꯕꯣ ꯍꯩ ꯑꯉꯥꯎꯕꯤ ꯅꯪꯅ ꯄꯨꯝꯅꯃꯛꯁꯦ ꯎꯍꯜꯂꯦꯗꯅ ꯍꯥ ꯅꯠꯇꯦ ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦꯕ ꯃꯥꯅ ꯍꯧꯖꯤꯛꯇꯗ ꯀꯔꯤꯝꯇ ꯃꯔꯥ ꯂꯩꯇꯕꯤꯒꯨꯝ ꯀꯩꯗꯧꯔꯒꯦꯕ ꯀꯥꯏꯅꯒ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯨꯔꯦ ꯍꯥ ꯉꯁꯤꯒ ꯅꯪꯅ ꯀꯧꯏ ꯂꯥꯃꯤ ꯀꯩꯝꯇ ꯇꯥꯗꯦ ꯑꯉꯥꯎꯕꯤꯗꯧꯅ ꯍꯥ ꯑꯩꯕꯣ ꯀꯤꯁꯣꯔ ꯍꯧꯖꯤꯛꯄꯨ ꯅꯁꯥꯗꯨ ꯀꯩꯝꯇ ꯇꯧꯗ꯭ꯔꯕ꯭ꯔꯥ ꯅꯃꯥꯅ ꯃꯔꯣꯟ ꯑꯃ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯄꯥꯕꯨꯡ ꯂꯦꯝꯕꯤ ꯅꯠꯇꯦ ꯅꯪꯕꯨ ꯑꯩꯕꯨ ꯏꯉꯥꯎ ꯉꯥꯎꯔꯦ ꯅꯪꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯀꯤꯁꯣꯔꯅ ꯑꯃꯨꯛ ꯍꯣ ꯐꯔꯦ ꯐꯔꯦ ꯅꯃꯥꯅ ꯃꯔꯣꯜ ꯑꯃ ꯄꯥꯈꯠꯀꯟꯕꯅꯦ ꯕꯦꯃꯥ ꯍꯩ ꯃꯍꯤ ꯊꯛꯅꯤꯡꯕ꯭ꯔꯥ ꯅꯪꯕꯨ ꯁꯦꯝꯍꯜꯂꯛꯎꯔꯣ ꯍꯣꯏ ꯄꯥꯕꯨꯡ ꯀꯤꯁꯣꯔꯅ ꯂꯦꯝꯕꯤꯕꯨ ꯆꯤꯡꯗꯨꯅ ꯄꯨꯊꯣꯛꯈꯤ ꯊꯣꯏꯅ ꯀꯩꯅꯣ ꯃꯣꯏꯅ ꯇꯧꯔꯤꯁꯤꯕꯣ ꯑꯁ ꯋꯥꯔꯤꯅ ꯃꯔꯣꯜ ꯑꯃ ꯅꯨꯡꯁꯤꯕꯅꯤꯀꯣ ꯇꯟꯖꯥ ꯑꯗꯨꯗ ꯐꯣꯟꯗꯨ ꯔꯤꯡꯂꯛꯏ ꯊꯣꯏ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯒ ꯌꯦꯡꯉꯤ ꯁꯣꯐꯤꯌꯥ ꯍꯜꯂꯣ ꯉꯥꯎꯔꯕꯣ ꯅꯪꯕꯣ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯨꯔꯦ ꯐꯣꯟꯒ ꯄꯥꯏꯗꯕ ꯊꯣꯏꯅ ꯑꯃꯨꯛ ꯑꯁ ꯁꯣꯝꯗ ꯌꯥꯗ ꯇꯧꯔꯤꯅꯦ ꯅꯪꯕꯨ ꯀꯣꯂꯦꯖ ꯆꯠꯄ꯭ꯔꯣ ꯅꯋꯥꯗꯩ ꯆꯠꯇꯣꯏꯔꯣ ꯅꯪꯅꯗꯤ ꯐꯣꯟꯁꯨ ꯄꯥꯏꯔꯛꯇꯦ ꯂꯥꯛꯀꯦ ꯇꯧꯅꯤ ꯑꯩꯁꯨ ꯐꯔꯛ ꯑꯃ ꯇꯥꯔꯕ ꯄꯥꯕꯨꯡꯅꯁꯨ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯌꯥꯝ ꯍꯩ ꯅꯪ ꯉꯥꯎꯔ ꯃꯥꯜꯂꯦ ꯇꯥꯅꯤꯡꯗꯦꯍꯦ ꯉꯥꯎꯗꯦ ꯀꯩꯁꯨ ꯌꯥꯔꯦ ꯊꯝꯖꯔꯣ ꯑꯩ ꯍꯣꯔꯦꯟ ꯂꯥꯛꯀꯅꯤ ꯍꯣꯏ ꯍꯣꯏ ꯂꯥꯛꯑꯣ ꯊꯝꯃꯦꯀꯣ ꯁꯣꯐꯤꯌꯥ ꯐꯣꯟ ꯊꯝꯈ꯭ꯔꯦ ꯐꯣꯟꯗꯨ ꯀꯣꯏꯑꯣꯠ ꯑꯣꯜꯂꯒ ꯌꯦꯡꯕꯗ ꯃꯦꯁꯦꯖ ꯐꯅꯌꯥꯝ ꯌꯥꯝꯃꯤ ꯀꯣꯜꯁꯨ ꯌꯥꯝꯅ ꯂꯩꯔꯝꯃꯤ ꯊꯣꯏꯅ ꯑꯁ ꯃꯌꯥꯝꯁꯦ ꯑꯃꯠꯇ ꯍꯦꯛ ꯈꯪꯗꯅ ꯃꯣꯟꯗ꯭ꯔꯪ ꯆꯨꯔꯨꯔꯦꯗꯅ ꯑꯩꯗꯤ ꯑꯦ ꯃꯁꯤꯒꯤ ꯉꯥꯎꯇ꯭ꯔꯪ ꯃꯥꯟꯕ ꯁꯛ ꯐꯖꯕꯁꯤꯁꯨ ꯌꯥꯎꯔꯤ ꯃꯥꯜꯂꯤꯅꯦ ꯃꯦꯁꯦꯖꯁꯤꯁꯨ ꯌꯥꯎꯔꯤꯅꯦ ꯊꯥꯅꯤꯜꯒꯤ ꯃꯦꯁꯦꯖꯇ ꯀꯣꯜꯁꯨ ꯄꯥꯏꯕꯤꯔꯛꯇꯦ ꯀꯣꯂꯦꯖꯁꯨ ꯆꯠꯇꯕ ꯃꯥꯜꯂꯤ ꯏꯁꯥ ꯉꯝꯗꯕ꯭ꯔꯣ ꯀꯩꯗꯧꯒꯦ ꯊꯣꯏ ꯏꯁ ꯋꯥꯕꯤꯗꯅꯒ ꯇꯧꯔꯤꯅꯦ ꯃꯁꯛ ꯏꯐ ꯍꯦꯛ ꯐꯖꯒꯤ ꯅꯨꯡꯁꯤꯒꯦ ꯇꯧꯏꯀꯣ ꯐꯥꯒꯤꯗꯒꯤ ꯀꯤꯁꯣꯔ ꯃꯆꯥꯒꯤ ꯍꯩ ꯃꯍꯤ ꯁꯦꯝꯂꯒ ꯄꯨꯁꯤꯜꯂꯛꯏ ꯁꯦ ꯅꯍꯥꯟꯗꯒꯤ ꯀꯩꯝꯇ ꯆꯥꯗꯦ ꯉꯁꯤꯗꯤ ꯀꯩ ꯆꯥꯅꯤꯡꯉꯤ ꯆꯥꯅꯤꯡꯕ ꯑꯃ ꯍꯥꯏꯌꯨ ꯅꯃꯥ ꯊꯣꯡꯍꯟꯁꯤ ꯑꯁ ꯄꯥꯕꯨꯡꯅ ꯑꯣꯏꯅ ꯊꯣꯡꯉꯣ ꯌꯦꯟꯗꯣ ꯀꯪꯅ ꯉꯧꯔꯒ ꯑꯣꯏꯅ ꯆꯥꯔꯁꯦ ꯍꯣꯏꯅꯦ ꯏꯆꯥꯅ ꯆꯥꯅꯤꯡꯉꯕꯗꯤ ꯊꯣꯡꯅꯤꯗꯅ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤ ꯁꯣꯝꯗ ꯊꯥꯅꯤꯟ ꯏꯅꯥꯎꯕ ꯅꯠꯇꯦ ꯀꯩꯗꯧꯔꯖꯥꯠꯅꯣ ꯃꯌꯨꯝꯗ ꯆꯪꯉꯨꯁꯤꯔꯥ ꯃꯦꯁꯦꯖꯁꯨ ꯍꯜꯂꯛꯇꯦ ꯐꯣꯟꯁꯨ ꯄꯥꯏꯗꯦ ꯏꯅꯥꯎꯕ ꯃꯇꯝꯁꯤꯗꯗꯤ ꯊꯧꯅꯥ ꯐꯕꯤꯔꯅꯨ ꯍꯥꯏꯔꯤꯌꯦ ꯄꯣꯞꯇꯅ ꯁꯤꯅꯅꯤ ꯑꯗꯨꯏ ꯁꯔꯨꯛ ꯒ꯭ꯌꯥꯟ ꯇꯥꯅ ꯏꯇꯨ ꯏꯆꯥꯅ ꯁꯦꯕꯥ ꯇꯧꯔꯒ ꯁꯤꯒꯦꯀꯣ ꯑꯩ ꯊꯥꯅꯤꯟ ꯑꯁ ꯅꯠꯇꯦ ꯀꯩꯒꯤꯅꯣꯕ ꯃꯥꯅ ꯐꯣꯟ ꯄꯥꯏꯗ꯭ꯔꯤꯁꯦ ꯍꯪꯉꯨꯔꯣ ꯆꯠꯂꯒ ꯕꯩꯇꯔꯥꯅꯤ ꯌꯧꯅꯕ ꯊꯥꯅꯤꯟ ꯃꯣꯏ ꯐ꯭ꯌꯨꯇꯔꯒꯤ ꯊꯣꯏꯁꯦ ꯌꯥꯝ ꯐꯠꯇꯦ ꯑꯩꯒꯤ ꯂꯤꯛꯂꯥꯅ ꯍꯦꯜꯂꯤ ꯏꯅꯥꯎꯕ ꯁꯤꯊꯈꯩ ꯅꯣꯛꯏ ꯀꯩꯑꯕ ꯐ꯭ꯌꯨꯇꯔꯑꯕ ꯊꯥꯅꯤꯟꯅ ꯑꯃꯨꯛ ꯈꯔ ꯃꯥꯜꯂꯗꯤ ꯌꯥꯔꯦ ꯏꯅꯥꯎꯕ ꯍꯩꯇꯤ ꯍꯩꯇꯅ ꯉꯥꯡꯒꯅꯣꯃꯤ ꯇꯥꯕ ꯉꯝꯗꯦ ꯐ꯭ꯌꯨꯆꯔ ꯍꯥꯏꯌꯣ ꯐ꯭ꯌꯨꯆꯔ ꯑꯗꯨ ꯉꯁꯥꯏꯅ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ ꯏꯅꯥꯎꯕ ꯊꯥ 4ꯗꯤ ꯁꯨꯔꯝꯂꯅꯤ ꯊꯥꯅꯤꯟꯅ ꯑꯃꯨꯛ ꯍꯦ ꯇꯥꯏꯕꯪ ꯃꯄꯨ ꯊꯣꯏꯅ ꯑꯩꯕꯨ ꯑꯃꯨꯛꯇꯪꯗꯤ ꯅꯨꯡꯁꯤꯍꯟꯕꯤꯌꯨ ꯏꯅꯥꯎꯕꯅ ꯁꯣꯏꯔꯣꯏ ꯃꯤ ꯔꯤꯖꯥꯔꯕ ꯂꯩꯔꯝꯃꯗꯤ ꯅꯨꯡꯁꯤꯅꯦꯕ ꯊꯥꯅꯤꯟꯅ ꯀꯩꯅꯣ
ꯔꯤꯖꯔꯚ ꯍꯥꯏꯗꯤ? ꯍꯣ ꯈꯪꯗ꯭ꯔꯗꯤ ꯇꯣ ꯑꯉꯥꯡ ꯅꯣꯏꯒꯤ ꯃꯔꯣꯟ ꯅꯠꯇꯦ. ꯊꯥꯅꯤꯟ. ꯄꯣꯞ ꯍꯦꯛ ꯊꯥꯖꯤꯜꯂꯛꯀꯅꯤ ꯅꯪ ꯑꯃꯕꯀꯣ. ꯏꯅꯥꯎꯕ. ꯌꯥꯝ ꯀꯜꯂꯦꯗ. ꯃꯐꯝꯁꯤꯗꯗꯤ ꯔꯥꯖꯀꯨꯃꯥꯔꯒ ꯃꯋꯥ ꯂꯧꯗꯦꯀꯣ. ꯆꯥꯏꯅꯅꯤ ꯍꯥꯏꯔꯤꯌꯦ. ꯁꯣꯐꯤꯌꯥ ꯊꯣꯏ ꯑꯅꯤꯗꯨ ꯀꯣꯂꯦꯖꯀꯤ ꯑꯦꯛꯖꯥꯝ ꯑꯣꯏꯕꯅ ꯍꯥꯟꯅ ꯄꯥꯎ ꯐꯥꯎꯅꯔꯒ ꯀꯣꯂꯦꯖ ꯇꯝꯅ ꯂꯥꯛꯏ. ꯑꯦꯛꯖꯥꯝꯁꯨ ꯌꯥꯎꯔꯕꯗ ꯂꯣꯏꯔꯗꯨꯅ ꯑꯅꯤꯗꯨ ꯊꯣꯛꯂꯛꯄꯒꯤ ꯂꯝꯕꯤꯅꯤ. ꯊꯧꯕ ꯅꯣꯛꯂꯗꯨꯅ ꯂꯩꯔꯝꯃꯤ. ꯁꯣꯐꯤꯌꯥ. ꯍꯩꯃꯥ ꯊꯧꯕ ꯅꯪꯗꯤ ꯀꯥꯏꯗ ꯆꯠꯂꯤꯅꯣ? ꯊꯧꯕ. ꯁꯨꯝ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ. ꯅꯣꯏꯅ ꯊꯣꯛꯂꯛꯄ ꯎꯕꯗꯨꯗ ꯀꯩꯅꯣꯝꯃ ꯆꯥꯔꯨꯁꯦꯅ ꯁꯨꯝ. ꯁꯣꯐꯤꯌꯥ ꯊꯣꯏꯗ ꯍꯥꯏꯔꯞ ꯌꯦꯡꯂꯒ, ꯊꯣꯏ ꯀꯃꯥꯏ ꯇꯧꯕꯅꯣ? ꯊꯣꯏꯅ ꯑꯃꯨꯛ, ꯆꯥꯔꯨꯔꯁꯦ ꯀꯨꯏꯗꯤ ꯀꯨꯏꯒꯨꯝꯁꯦ. ꯁꯣꯐꯤꯌꯥ. ꯍꯣꯏ ꯍꯣꯏ ꯊꯧꯕ ꯀꯨꯏꯗꯤ ꯀꯨꯏꯔꯒꯨꯝꯁꯤꯀꯣ. ꯍꯣꯏꯅꯦ ꯂꯥꯛꯑꯣ. ꯑꯁꯨꯝꯅ ꯑꯍꯨꯝ ꯑꯗꯨ ꯑꯅꯛꯄꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯆꯥ ꯊꯛ ꯇꯧꯔꯤ. ꯁꯣꯐꯤꯌꯥꯅ, ꯊꯧꯕ ꯅꯪꯗꯤ ꯍꯧꯖꯤꯛꯄꯨ ꯀꯩꯀꯩ ꯍꯣꯠꯅꯔꯤꯒꯦ? ꯀꯩꯗꯧꯔꯨꯅꯤ, ꯄꯥꯕꯨꯡꯒꯤ ꯕꯤꯖꯤꯅꯦꯁꯇ ꯁꯨꯝ ꯌꯥꯎꯔꯤ ꯍꯥꯏꯗꯨꯅꯤ. ꯊꯣꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯑꯗꯨꯁꯨ ꯐꯩꯌꯦ. ꯑꯦ ꯀꯩꯀꯩ ꯍꯥꯞꯄꯟꯁꯤꯒꯦ? ꯁꯣꯐꯤꯌꯥꯅ, ꯊꯣꯏ ꯀꯩ ꯍꯥꯞꯄꯟꯁꯤꯒꯦ? ꯑꯩꯗꯤ ꯌꯥꯔꯦ, ꯅꯣꯏ ꯑꯅꯤꯒꯤ ꯑꯣꯏꯅ ꯍꯥꯞꯍꯜꯂꯣ. ꯁꯣꯐꯤꯌꯥ. ꯑꯩꯁꯨ ꯑꯣꯏꯑꯦ. ꯑꯁꯨꯝ ꯇꯧꯅ ꯅꯨꯄꯤ ꯑꯅꯤ ꯑꯗꯨ ꯍꯟꯅꯕ ꯊꯣꯛꯈ꯭ꯔꯕꯗ ꯊꯧꯕ ꯂꯥꯛꯂꯤꯕ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯤ. ꯍꯜꯂꯣ. ꯅꯨꯄꯤ. ꯌꯥꯗꯧꯕ ꯅꯠꯇ꯭ꯔꯣ? ꯊꯧꯕꯅ ꯑꯃꯨꯛ, ꯁꯦꯜꯗꯨꯕꯨ ꯃꯄꯨꯡ ꯐꯥꯍꯜꯂꯨ, ꯑꯄꯥꯝꯕ ꯊꯨꯡꯒꯅꯤ. ꯁꯦꯜꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨꯅꯦ, ꯐꯅꯕ ꯑꯗꯨꯝ ꯁꯤꯜꯂꯛꯀꯅꯤ. ꯍꯣꯏꯅꯦ ꯊꯝꯃꯣ, ꯊꯥ ꯑꯅꯤꯃꯨꯛ ꯉꯥꯏꯈꯣ. ꯑꯣꯀꯦ. ꯏꯅꯥꯎꯕ. ꯃꯇꯝꯅꯗꯤ ꯀꯅꯥꯁꯨ ꯉꯥꯏꯔꯝꯗꯦ. ꯃꯇꯝꯒꯤ ꯃꯃꯜꯁꯦ ꯂꯤꯛꯅ ꯁꯤꯖꯤꯟꯅꯁꯦ ꯍꯥꯏꯔꯤꯕ. ꯊꯥꯅꯤꯟ. ꯃꯇꯝꯒꯤ ꯃꯃꯜ ꯈꯪꯗꯕꯤ, ꯅꯨꯡꯁꯤ ꯍꯩꯇꯕꯤ ꯃꯉꯣꯟꯗ ꯅꯨꯡꯁꯤꯕꯤ ꯈ꯭ꯌꯥ ꯅꯤꯔꯨꯕ ꯑꯩꯒꯤ ꯏꯔꯥꯜ ꯇꯥꯔꯗ꯭ꯔꯥ? ꯏꯅꯥꯎꯕꯅ, ꯅꯨꯡꯁꯤ ꯍꯩꯇꯕꯤ ꯂꯩꯀꯪꯂꯥ ꯑꯣꯏꯔꯤꯕꯤ ꯊꯃꯣꯏꯁꯤꯗ ꯅꯨꯡꯁꯤ ꯏꯔꯤ ꯈꯤꯛꯅꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯏꯁꯦ. ꯊꯥꯅꯤꯟ. ꯏꯁꯤꯡꯕꯨ ꯑꯝꯇ ꯌꯥꯎꯗ꯭ꯔ ꯃꯥꯜꯂꯦ. ꯑꯣ ꯅꯨꯡꯉꯥꯏꯕꯤꯗꯦ, ꯂꯩꯀꯪꯂꯥꯇ ꯑꯣꯏꯔꯅꯤ ꯄꯨꯟꯁꯤ ꯑꯗꯣ. ꯊꯥꯅꯤꯟꯅ, ꯆꯒꯠ ꯆꯒꯠ ꯌꯥꯝ ꯉꯥꯡꯅꯨ, ꯇꯥꯅꯤꯡꯗꯦ. ꯏꯅꯥꯎꯕꯅ ꯑꯃꯨꯛ, ꯇꯥꯅꯤꯡꯗ꯭ꯔꯒ ꯇꯣꯛꯎꯅ. ꯑꯁꯨꯝꯅ ꯊꯥ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ. ꯊꯧꯕꯒꯤ ꯕꯔꯊꯗꯦ ꯄꯥꯔꯇꯤ ꯑꯃꯒꯤꯗꯃꯛ ꯊꯣꯏ ꯑꯃꯗꯤ ꯁꯣꯐꯤꯌꯥꯁꯨ ꯏꯟꯚꯥꯏꯠ ꯇꯧꯔꯛꯇꯨꯅ ꯌꯥꯎꯕ ꯆꯠꯂꯤ. ꯊꯧꯕ. ꯅꯣꯡ ꯐꯥꯗꯣꯛꯅꯦ, ꯀꯩꯅꯣ ꯄ꯭ꯂꯤꯖ. ꯁꯣꯐꯤꯌꯥꯒ ꯊꯣꯏꯒ ꯌꯦꯡꯅꯔꯒ ꯊꯣꯏꯅ, ꯊꯧꯕ ꯅꯪ ꯁꯥꯎꯔꯅꯨ, ꯑꯩ ꯁꯣꯝꯗ. ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯉꯤ. ꯑꯣꯀꯦ, ꯅꯣꯏꯅ ꯃꯔꯨꯞꯅꯤ ꯈꯟꯗ꯭ꯔꯕꯅꯤꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯁꯣꯐꯤꯌꯥꯅ ꯑꯃꯨꯛ, ꯐꯔꯦꯁꯦ ꯉꯥꯏꯍꯥꯛ ꯌꯥꯎꯔꯁꯤ. ꯊꯧꯕ. ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ. ꯊꯦꯡꯛ ꯌꯨ ꯁꯣꯐꯤꯌꯥ. ꯁꯣꯐꯤꯌꯥꯅ ꯑꯃꯨꯛ, ꯑꯁ ꯌꯥꯔꯦ ꯕꯥ. ꯊꯧꯕ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯑꯃꯒ ꯑꯃꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ. ꯁꯣꯐꯤꯌꯥꯒ ꯊꯣꯏꯒꯗꯤ ꯅꯥꯀꯟꯗ ꯐꯝꯂꯗꯨꯅ ꯑꯆꯥ ꯑꯊꯛꯁꯤꯡ ꯑꯗꯨ ꯆꯥꯔꯤ. ꯋꯥꯟ ꯃꯦꯁꯦꯖ. ꯁꯣꯐꯤꯌꯥꯅ, ꯀꯅꯥꯅꯣ? ꯊꯣꯏꯅ ꯑꯃꯨꯛ, ꯈꯪꯗꯤꯌꯦ. ꯍꯥꯡꯇꯣꯛꯑꯒ ꯌꯦꯡꯉꯤ, ꯊꯥꯅꯤꯟꯒꯤ ꯑꯣꯏꯔꯝꯃꯤ. ꯔꯤꯄ꯭ꯂꯥꯏ ꯑꯝꯇ ꯄꯤꯔꯛꯑꯣ. ꯊꯣꯏꯅ ꯑꯃꯨꯛ, ꯑꯩ ꯁꯣꯝꯗ ꯊꯕꯛ ꯑꯃ ꯆꯠꯂꯤꯌꯦ. ꯊꯥꯅꯤꯟ. ꯀꯥꯏꯗ? ꯀꯅꯥꯒ? ꯁꯣꯐꯤꯌꯥꯒꯅꯦ, ꯐ꯭ꯔꯦꯟ ꯑꯃꯒꯤ ꯕꯔꯊꯗꯦ ꯄꯥꯔꯇꯤ ꯌꯥꯎꯔꯤꯌꯦ. ꯀꯅꯥꯒꯤ ꯐ꯭ꯔꯦꯟ? ꯀꯨꯞꯅ ꯍꯪꯉꯤꯗ, ꯅꯪꯅ ꯈꯪꯉꯔꯣꯏ. ꯀꯣꯟꯅ ꯑꯩ ꯌꯨꯝꯗ ꯂꯩꯔꯀꯥꯟꯗ ꯃꯦꯁꯦꯖ ꯊꯥꯔꯛꯀꯦꯀꯣ. ꯑꯁꯨꯝꯅ ꯃꯦꯁꯦꯖ ꯍꯜꯂꯛꯈꯤꯗ꯭ꯔꯦ. ꯊꯥꯅꯤꯟ. ꯀꯅꯥꯏ ꯐ꯭ꯔꯦꯟꯅꯣ ꯃꯥꯅ ꯍꯥꯏꯁꯤꯕꯣ? ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯣꯀꯥꯟꯁꯤꯗ? ꯏꯅꯥꯎꯕ. ꯃꯣꯏꯒꯤ ꯃꯍꯤ ꯃꯅꯥꯏꯗꯣ ꯌꯥꯝ ꯊꯛꯅꯔꯦ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛꯀꯥꯟꯗꯤ. ꯑꯗꯨꯃꯥꯏ ꯊꯛꯆꯔꯝꯖꯅꯤ. ꯊꯥꯅꯤꯟ ꯐꯣꯟ ꯑꯃꯨꯛ ꯇꯧꯁꯤꯜꯂꯤ. ꯊꯣꯏꯅ, ꯍꯜꯂꯣ ꯀꯩꯗꯧꯔꯒꯦ? ꯊꯥꯅꯤꯟꯅ, ꯀꯅꯥꯒꯤꯅꯣ ꯍꯥꯏꯔꯝꯃꯣ. ꯍꯩꯃꯥ ꯅꯪꯅ ꯈꯪꯉꯔꯣꯏꯕ, ꯁꯣꯐꯤꯌꯥꯒꯤ ꯃꯔꯨꯞꯅꯦ, ꯊꯧꯕ ꯀꯧꯏ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯝꯈ꯭ꯔꯦ. ꯍꯟꯗꯛꯁꯨ ꯑꯃꯨꯛꯀ ꯇꯧꯁꯤꯜꯂꯤ. ꯍꯟꯗꯛꯇꯤ ꯄꯥꯏꯔꯛꯇ꯭ꯔꯦ. ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯁꯣꯐꯤꯌꯥ ꯈꯛꯇꯪ ꯃꯐꯝ ꯑꯗꯨꯗ ꯊꯅꯝꯂꯒ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕ ꯊꯣꯏꯕꯨ ꯃꯤ ꯎꯗ꯭ꯔꯤꯀꯥꯟꯗ ꯒꯥꯔꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯒ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ. ꯁꯣꯐꯤꯌꯥ ꯀꯔꯤꯃꯠꯇ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯇꯦꯕꯜ ꯃꯊꯛꯇ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯂꯩꯍꯧꯔꯤ. ꯊꯥꯅꯤꯟꯒ ꯏꯅꯥꯎꯕꯒꯁꯨ ꯇꯦꯛꯁꯤ ꯑꯃ ꯐꯥꯔꯗꯨꯅ ꯊꯧꯕ ꯍꯦꯛ ꯍꯧꯔꯛꯄꯒ ꯅꯥꯀꯟꯗ ꯊꯧꯕꯅ ꯄꯥꯈꯠꯅ ꯒꯥꯔꯤ ꯊꯧꯈꯤꯕ ꯑꯗꯨ ꯎꯕꯗꯒꯤ ꯇꯥꯟꯅꯔꯛꯏ. ꯁꯍꯔꯒꯤ ꯃꯇꯥꯏ ꯑꯣꯏꯅ ꯂꯩꯕ ꯅꯥꯀꯟ ꯑꯃꯗꯅ
ꯆꯤꯡ ꯃꯈꯥꯗꯅ ꯏꯁꯤꯡ ꯆꯣꯟꯅ ꯂꯩꯕ ꯃꯐꯝ ꯑꯗꯣꯝꯗ ꯂꯥꯛꯂꯤ꯫ ꯊꯥꯅꯤꯟꯒ ꯏꯅꯥꯎꯕꯒ ꯊꯧꯕꯅ ꯆꯠꯈ꯭ꯔꯤꯕ ꯑꯗꯣꯝꯗ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯊꯧꯔꯛꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯐꯝ ꯑꯗꯨ ꯌꯧꯔꯗꯨꯅ ꯊꯧꯕꯅ ꯊꯣꯏꯕꯨ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯊꯥꯡꯗꯣꯔꯛꯂꯒ ꯏꯁꯤꯡ ꯑꯗꯣꯝꯗ ꯊꯥꯗꯗꯧꯒꯤ ꯇꯧꯕꯗꯨ ꯎꯔꯛꯏ꯫ ꯑꯅꯤꯗꯨꯁꯨ ꯍꯦꯛ ꯆꯪꯁꯤꯟꯕꯒ ꯊꯣꯏ ꯏꯁꯤꯡꯗ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯊꯥꯅꯤꯟ ꯉꯥꯏꯕ ꯉꯝꯍꯧꯗ ꯃꯥꯁꯨ ꯏꯁꯤꯡ ꯃꯅꯨꯡꯗ ꯆꯣꯡꯊꯈ꯭ꯔꯦ꯫ ꯏꯅꯥꯎꯕ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕ ꯊꯧꯕꯕꯨ ꯁꯥꯐꯨ ꯀꯟꯅ ꯏꯁꯤꯡꯗ ꯄꯨꯟꯅ ꯇꯥꯁꯤꯟꯃꯤꯟꯅꯩ꯫ ꯑꯆꯤꯛꯄ ꯃꯐꯝ ꯑꯗꯣ ꯃꯤꯀꯨꯞ ꯈꯔꯗꯨꯗꯤ ꯏꯁꯤꯡꯒꯤ ꯃꯈꯣꯟ ꯑꯗꯨꯅ ꯄꯨꯡꯅꯤꯟ ꯅꯤꯜꯂꯤ꯫ ꯅꯥꯀꯟꯗ ꯀꯥꯔꯗ ꯂꯥꯛꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨ ꯍꯥꯏꯔꯞ ꯌꯦꯡꯂꯝꯂꯒ ꯀꯥꯔ ꯃꯅꯨꯡꯗ ꯀꯥꯗꯨꯅ ꯍꯟꯅꯕ ꯇꯧꯕꯗ ꯑꯇꯣꯞꯄ ꯇ꯭ꯔꯛ ꯑꯃꯅ ꯈꯝꯊꯣꯡ ꯊꯣꯝꯖꯤꯜꯂꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯃꯩ ꯍꯧꯔꯛꯇꯨꯅ ꯄꯨꯟꯁꯤ ꯂꯣꯝꯈ꯭ꯔꯦ꯫ ꯊꯥꯅꯤꯟ ꯇꯨꯝꯂꯤꯕ ꯑꯗꯨꯗꯒꯤ ꯃꯤꯀꯞ ꯈꯪꯊꯣꯛꯊꯣꯛꯏ꯫ ꯃꯁꯥ ꯑꯗꯨ ꯈꯪꯆꯣꯛ ꯆꯣꯛꯊꯩ꯫ ꯑꯀꯣꯏꯕꯗꯨ ꯍꯥꯏꯔꯞ ꯌꯦꯡꯉꯤ꯫ ꯂꯤꯛꯂꯥ, ꯃꯆꯥ ꯏꯕꯨꯡꯉꯣ, ꯋꯥꯈꯜ ꯇꯥꯕꯤꯔꯕ꯭ꯔꯣ? ꯊꯥꯅꯤꯟ, ꯑꯩꯅ ꯂꯩꯔꯤꯁꯦ ꯀꯗꯥꯏꯗꯅꯣ? ꯀꯥꯏꯗꯅꯣ ꯑꯩꯅ ꯂꯩꯔꯤꯁꯦ? ꯂꯤꯛꯂꯥꯅ ꯑꯃꯨꯛ ꯀꯣꯅꯨꯡ ꯃꯅꯨꯡꯗꯅꯤ, ꯃꯆꯥ ꯏꯕꯨꯡꯉꯣꯒꯤ ꯀꯥꯗꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯋꯥꯈꯜ ꯇꯥꯔꯛꯇꯕ ꯅꯨꯃꯤꯠ ꯌꯥꯝꯃꯤ꯫ ꯑꯩ ꯄꯥꯎ ꯑꯝꯇ ꯄꯤꯖꯔꯨꯈꯤꯒꯦ꯫ ꯊꯥꯅꯤꯟ ꯃꯈꯨꯠꯅ ꯃꯔꯥꯏꯕꯛꯇ ꯄꯥꯏꯔꯗꯨꯅ ꯃꯊꯥ ꯁꯥꯅ ꯂꯩ꯫ ꯂꯤꯛꯂꯥ ꯀꯥꯗꯒꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯊꯣꯛꯈꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯅꯥꯎꯕ ꯅꯣꯛꯐꯦ ꯅꯣꯛꯐꯦ ꯇꯧꯅ ꯆꯪꯂꯛꯏ꯫ ꯊꯥꯅꯤꯟ ꯂꯥꯡꯇꯛꯅꯅ, ꯏꯅꯥꯎꯕ? ꯏꯅꯥꯎꯕꯅ ꯇꯞꯅ, ꯇꯥꯛꯄꯤꯁꯤ ꯔꯥꯖꯀꯨꯃꯥꯔ꯫ ꯑꯁ, ꯀꯔꯦꯝꯅꯒꯅꯨ꯫ ꯀꯩꯅꯣ ꯇꯧꯔꯤꯁꯦ? ꯑꯩꯕꯨ ꯃꯪꯂꯣ ꯇꯥꯏꯕꯪꯂꯣ? ꯏꯅꯥꯎꯕꯅ, ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ꯫ ꯑꯗꯨꯅꯤ, ꯌꯦꯡꯗꯪ ꯌꯦꯡꯉꯨ꯫ ꯊꯥꯅꯤꯟ, ꯑꯗꯨꯗꯤ ꯊꯣꯛꯂꯤꯕꯁꯤꯡ ꯑꯗꯣ? ꯏꯅꯥꯎꯕ, ꯑꯁꯦꯡꯕꯗꯤ ꯃꯥꯜꯂꯤ, ꯑꯗꯨ ꯈꯪꯗꯦ꯫ ꯊꯥꯅꯤꯟꯅ ꯑꯃꯨꯛ, ꯑꯁ, ꯅꯪꯁꯨ ꯑꯋꯣꯏꯕ ꯑꯝꯇ ꯉꯥꯡꯉꯨ꯫ ꯏꯅꯥꯎꯕ, ꯉꯥꯡꯉꯤꯁꯤꯗꯤ ꯀꯩꯅꯣ? ꯏꯁꯤꯡꯗ ꯇꯥꯈꯤꯕꯗꯣ ꯑꯗꯒꯤ ꯁꯤꯗ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ꯫ ꯑꯗꯨꯗꯤ ꯊꯣꯏꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯛꯄ? ꯊꯣꯏꯗꯤ? ꯀꯩꯅꯣ, ꯂꯤꯛꯂꯥ ꯂꯩꯔꯁꯤꯗ ꯊꯣꯏ ꯑꯃꯨꯛ ꯄꯥꯝꯂꯤꯕ꯭ꯔꯣ? ꯊꯥꯅꯤꯟꯅ, ꯑꯩ ꯀꯣꯛ ꯌꯥꯝꯅ ꯁꯥꯔꯦ꯫ ꯏꯅꯥꯎꯕꯅ ꯑꯃꯨꯛ, ꯅꯪꯗ ꯅꯠꯇꯦ ꯏꯕꯣ, ꯑꯩꯁꯨꯅꯤ꯫ ꯁꯤꯅ ꯑꯅꯧꯕ ꯗꯤꯔꯦꯛꯁꯟ ꯑꯃ ꯃꯥꯜꯂꯤ꯫ ꯊꯥꯅꯤꯟ, ꯑꯣꯏꯊꯣꯛꯄ ꯌꯥꯗꯕ ꯋꯥꯔꯤ ꯉꯥꯛꯇ꯫ ꯁꯤꯅ ꯄꯨꯟꯁꯤ ꯑꯣꯏꯍꯜꯂꯤꯅꯤ꯫ ꯑꯗꯣ ꯃꯤꯉꯣꯟꯗ ꯇꯝꯂꯨꯅꯨꯀꯣ꯫ ꯔꯥꯖꯀꯨꯃꯥꯔ ꯉꯥꯎꯔꯦ ꯍꯥꯏꯅꯈꯤꯅꯤ꯫ ꯅꯪ ꯑꯩ ꯈꯤꯇꯪ ꯈꯪꯗꯧꯕ꯫ ꯑꯗꯨꯗꯤ ꯃꯀꯣꯛꯇꯒꯤ ꯍꯧꯇꯥꯔꯦ ꯄꯨꯟꯁꯤꯁꯦ꯫ ꯍꯟꯗꯛꯇꯤ ꯑꯁꯣꯏꯕ ꯂꯩꯍꯜꯂꯅꯨ꯫ ꯂꯥꯏꯔꯕ ꯌꯨꯝ ꯃꯅꯨꯡꯗꯅꯤ꯫ ꯂꯂꯤꯇꯥ ꯍꯪꯒꯥꯝ ꯃꯅ ꯃꯅ, ꯄꯪꯊꯦꯡ ꯊꯦꯡꯉꯛꯀꯅꯨꯀꯣ꯫ ꯅꯨꯄꯥ ꯑꯗꯨꯅ, ꯍꯣꯏ ꯄꯂꯦꯝ ꯅꯨꯡꯁꯤꯕꯤ꯫ ꯖꯦꯐ, ꯂꯥꯛꯄꯤꯔꯕ꯭ꯔꯥ ꯏꯔꯨꯖꯗꯕ? ꯊꯥꯅꯤꯟꯅ, ꯅꯃꯥꯏ ꯀꯥꯏꯒ꯭ꯔꯣ? ꯅꯍꯥꯟꯒꯩ ꯂꯨꯖꯩ꯫ ꯖꯦꯐꯅ ꯑꯃꯨꯛ, ꯑꯣ, ꯑꯗꯨꯗꯤ ꯀꯨꯏꯗ꯭ꯔꯤꯅꯦ ꯂꯨꯖꯕ꯫ ꯊꯥꯅꯤꯟꯅ, ꯏꯪꯊꯝꯊꯥꯗꯕꯨ? ꯖꯦꯐꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ꯫ ꯉꯁꯤꯗꯤ ꯊꯥꯕꯜ ꯂꯩ, ꯀꯥꯎꯊꯔꯨꯒꯦ꯫ ꯊꯥꯅꯤꯟ, ꯀꯥꯏꯗꯅꯣ? ꯅꯊꯟꯇ ꯆꯠꯀꯦ ꯍꯥꯏꯔꯣ? ꯀꯥꯎꯊꯔꯨꯁꯦ ꯍꯥꯏꯌꯨꯅꯦ꯫ ꯍꯣ, ꯃꯇꯝ ꯐꯠꯇꯦ꯫ ꯏꯃꯥꯟꯅꯕ ꯏꯔꯨꯖꯗꯕ ꯄꯨꯕ ꯌꯥꯗꯦ꯫ ꯏꯁ, ꯃꯤꯅꯥꯏ ꯅꯪꯁꯤꯒꯤꯔꯣ? ꯅꯪꯕꯨ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯨꯔꯒꯦ? ꯁꯥꯂꯥ꯫ ꯍꯣ, ꯑꯩꯈꯣꯏꯗꯤ ꯉꯁꯥꯏꯅ ꯂꯨꯖꯔꯦ꯫ ꯏꯃꯥꯅ ꯏꯁꯤꯡ ꯑꯁꯥꯕ ꯀꯜꯂꯨꯝꯕꯤꯗꯅ꯫ ꯑꯅꯤ ꯑꯗꯨ ꯈꯟꯅ ꯈꯟꯅ ꯂꯥꯛꯄꯅ ꯆꯤꯡꯒꯣꯟꯒꯤ ꯄꯨꯈ꯭ꯔꯤ ꯏꯁꯤꯡ ꯊꯟꯅ ꯂꯩꯕꯗꯨ ꯌꯧꯔꯦ꯫ ꯅꯨꯃꯤꯠꯁꯨ ꯆꯪꯈꯤꯗꯧꯔꯦ꯫ ꯃꯥꯒꯤ ꯃꯥꯒꯤ ꯃꯐꯝ ꯁꯦꯝꯂꯒ ꯈꯣꯏ ꯆꯣꯞꯅꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯅ ꯃꯌꯨꯝ ꯐꯖꯅ ꯆꯪꯈꯤꯕ ꯃꯇꯝ ꯏꯁꯤꯡ ꯑꯊꯟꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯈꯠꯂꯛꯄꯒꯨꯝ ꯇꯧꯏ꯫ ꯖꯦꯐꯅ, ꯑꯣꯏ ꯊꯥꯅꯤꯟ, ꯀꯩꯅꯣꯝꯃ ꯂꯩꯔꯦ꯫ ꯀꯩꯅꯣ? ꯇꯣꯔꯆ ꯂꯥꯏꯠ ꯑꯝꯇ ꯊꯥꯜꯂꯣ꯫ ꯊꯥꯅꯤꯟꯅ ꯖꯦꯐꯇ ꯇꯣꯔꯆ ꯂꯥꯏꯠꯇꯨ ꯄꯤ꯫ ꯖꯦꯐꯅ, ꯑꯦ, ꯃꯤꯅꯤꯅꯦ, ꯃꯤꯅꯦ꯫ ꯁꯤꯔꯕꯣ ꯁꯤꯕꯣ? ꯊꯥꯅꯤꯟꯅ ꯑꯃꯨꯛ, ꯈꯪꯗꯦꯅꯦ, ꯃꯤꯔꯣ ꯁꯤꯕꯣ? ꯃꯤꯅꯦ ꯃꯤ꯫ ꯊꯥꯅꯤꯟ ꯈꯪꯆꯣꯡ ꯆꯣꯡꯊꯩ꯫ ꯊꯣꯏꯕꯨ ꯏꯁꯤꯡꯗꯒꯤ ꯂꯧꯈꯠꯂꯕꯗ ꯃꯊꯛꯇ ꯊꯝꯂꯒ ꯃꯆꯤꯟꯗ ꯁꯣꯔ ꯀꯥꯝꯃꯤ꯫ ꯊꯣꯏ ꯏꯁꯤꯡ ꯈꯔ ꯑꯣꯊꯣꯔꯛꯇꯨꯅ ꯃꯃꯤꯠ ꯄꯥꯡꯂꯛꯏ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯈꯝ ꯇꯥꯈ꯭ꯔꯦ꯫ ꯖꯦꯐꯅ, ꯀꯅꯥꯅꯣ ꯅꯪꯕꯨ? ꯁꯦ, ꯏꯁꯤꯡꯁꯦ ꯑꯝꯇ ꯂꯣꯏꯅ ꯑꯣꯊꯣꯛꯑꯣ꯫ ꯊꯣꯏꯅ ꯀꯞꯂꯗꯨꯅ, ꯊꯥꯅꯤꯟ꯫ ꯊꯥꯅꯤꯟꯗ ꯈꯪꯀꯣꯟ ꯀꯣꯟꯖꯤꯜꯂꯤ꯫ ꯊꯥꯅꯤꯟ ꯉꯛꯅ ꯃꯈꯨꯠꯇꯨ ꯇꯤꯡꯊꯣꯛꯇꯨꯅ ꯂꯩ꯫ ꯊꯣꯏꯅ ꯑꯃꯨꯛ, ꯊꯥꯅꯤꯟ, ꯅꯪ ꯀꯅꯥꯅꯣ? ꯑꯩꯅ ꯎꯔꯤꯕ ꯅꯪꯁꯦ ꯀꯅꯥꯅꯣ? ꯊꯥꯅꯤꯟ, ꯅꯪ ꯀꯅꯥꯅꯣ? ꯊꯥꯅꯤꯟꯅ ꯑꯃꯨꯛ, ꯀꯩꯅꯣ, ꯂꯥꯏ ꯑꯃꯨꯛ ꯑꯣꯏꯔꯝꯗꯅ ꯑꯩꯒꯤ ꯃꯤꯡꯁꯨ ꯀꯧꯏ, ꯑꯩꯁꯨ ꯀꯅꯥꯅꯣ ꯍꯪꯉꯤ꯫ ꯖꯦꯐꯅ ꯃꯈꯨꯠ ꯑꯣ ꯃꯁꯥꯋꯣ꯫ ꯁꯀ꯭ꯔꯤꯎ ꯅꯥꯟꯊꯣꯛꯄ ꯃꯥꯜꯂꯤ꯫ ꯊꯣꯏꯅ ꯑꯃꯨꯛ,
ꯊꯥꯅꯤꯟ, ꯅꯪ ꯆꯠꯈꯤꯅꯣ. ꯑꯩꯕꯨ ꯊꯥꯗꯣꯛꯂꯒ ꯅꯪ ꯆꯠꯈꯤꯅꯣ. ꯖꯦꯐ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯆꯠꯂꯣꯏ ꯈꯨꯝꯃꯨ ꯍꯥꯏꯅ ꯊꯥꯅꯤꯟꯗ ꯍꯥꯏꯔꯛꯏ꯫ ꯊꯥꯅꯤꯟꯅ ꯍꯣꯏ ꯍꯣꯏ, ꯆꯠꯂꯣꯏꯁꯦ. ꯅꯪꯕꯨ ꯀꯅꯥꯅꯣ? ꯀꯥꯏꯗꯒꯤꯅꯣ? ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ? ꯊꯣꯏ ꯀꯞꯄꯗꯤ ꯂꯦꯞꯇꯦ꯫ ꯊꯥꯅꯤꯟ, ꯅꯪ ꯆꯠꯈꯤꯅꯣ. ꯑꯁ, ꯍꯣꯏ ꯃꯤꯁ ꯀ꯭ꯔꯤꯅꯥꯟꯊꯣꯛꯄꯤ, ꯅꯪꯕꯨ ꯀꯔꯤꯅꯣ ꯃꯤ? ꯚꯥꯏ, ꯍꯣꯁꯄꯤꯇꯥꯜꯗ ꯑꯝꯇ ꯄꯨꯁꯤ. ꯃꯤꯅ ꯎꯔꯒ ꯏꯖꯠ ꯃꯥꯡꯍꯟꯕ ꯑꯃꯨꯛ ꯃꯥꯜꯂꯝꯃꯅꯤ. ꯖꯦꯐꯅ ꯍꯣꯏꯅꯦ, ꯄꯥꯈꯪ ꯄꯨꯡꯁꯤꯡ ꯑꯩꯈꯣꯏꯕꯨ ꯂꯥꯟꯅ ꯎꯈꯤ ꯇꯥꯔꯦ. ꯊꯣꯏ ꯊꯥꯅꯤꯟ, ꯑꯩꯅ ꯅꯪꯕꯨ ꯁꯛ ꯈꯪꯂꯨꯗꯕꯗꯣ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ. ꯊꯥꯅꯤꯟꯅ ꯑꯁ, ꯍꯣꯏ ꯍꯣꯏ, ꯁꯦ ꯍꯧꯒꯠꯂꯣ. ꯊꯥꯅꯤꯟꯒ ꯖꯦꯐꯀꯅ ꯁꯧꯔꯒ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯦ꯫ ꯖꯦꯐꯇꯤ ꯄꯥꯁꯨ ꯄꯥꯈꯠꯂꯤ꯫ ꯊꯥꯅꯤꯟꯒꯤ ꯃꯑꯣꯡ, ꯊꯣꯏꯒꯤ ꯃꯑꯣꯡꯗꯨꯗꯁꯨ ꯅꯣꯛꯀꯅꯨ ꯌꯥꯗ꯭ꯔꯦ꯫ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯕꯗ ꯊꯥꯅꯤꯟ ꯊꯣꯏꯕꯨ ꯉꯥꯏꯍꯥꯛ ꯐꯥꯎ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯦ꯫ ꯍꯩꯅꯗ ꯊꯣꯏꯒꯤ ꯅꯥꯛꯇ ꯂꯩꯕꯗ ꯇꯥꯔꯦ꯫ ꯌꯨꯝꯒꯤ ꯃꯤꯗ ꯄꯥꯎ ꯄꯤꯈ꯭ꯔꯕꯗ ꯊꯣꯏ ꯑꯉꯥꯎꯕꯤꯒꯨꯝ ꯆꯣꯏꯔꯣꯟ ꯂꯣꯜꯂꯦ ꯍꯥꯏꯅ ꯍꯤꯗꯥꯛ ꯀꯥꯞꯁꯤꯟꯗꯨꯅ ꯍꯤꯞꯍꯟꯈ꯭ꯔꯦ꯫ ꯑꯅꯤꯗꯨꯗꯤ ꯃꯄꯥꯟꯗ ꯌꯨꯝꯒꯤ ꯃꯤ ꯂꯥꯛꯄ ꯉꯥꯏꯔꯤ꯫ ꯊꯥꯅꯤꯟ ꯀꯩ ꯗꯥꯎꯅꯣ ꯈꯪꯗꯦ, ꯃꯤꯒꯤꯅ ꯂꯦꯝꯂꯩ ꯉꯥ ꯊꯦꯡꯅꯩꯌꯦ, ꯑꯩꯒꯤꯅ... ꯖꯦꯐꯅ ꯑꯃꯨꯛ ꯁꯠ ꯈꯨꯝꯃꯛꯏ꯫ ꯅꯪꯒꯤꯅ ꯁ꯭ꯀ꯭ꯔꯨ ꯀꯣꯝꯕꯤ. ꯊꯥꯅꯤꯟꯅ ꯁꯤꯒꯦꯔꯥ ꯅꯪ ꯑꯩ ꯈꯨꯠꯇ? ꯖꯦꯐꯅ ꯑꯃꯨꯛ ꯀꯩꯅꯣ, ꯑꯁꯦꯡꯕ ꯍꯥꯏꯕꯅꯤ, ꯈꯝꯕꯟꯕꯤꯒ ꯍꯧꯔꯕꯣ? ꯊꯥꯅꯤꯟꯅ ꯅꯣꯏ ꯅꯄꯥ ꯀꯨꯂꯕꯤꯗꯨꯗꯣ ꯃꯗꯨꯗ ꯍꯥꯏꯔꯨꯔꯣ, ꯑꯁꯤꯒꯤ ꯃꯀꯣꯛ ꯆꯥꯛꯄꯤꯁꯦ ꯑꯩꯅ ꯈꯝꯕꯟꯕꯤꯒꯗ꯭ꯔꯣ? ꯖꯦꯐꯅ ꯂꯞ ꯏꯁ ꯕ꯭ꯂꯥꯏꯟꯗꯣ ꯀꯣꯛ ꯇꯧꯁꯜꯂꯨ ꯀꯩꯅꯣ, ꯅꯪꯁꯨ ꯍꯦꯔꯣ ꯁꯥꯗꯅ ꯀꯣꯛ ꯂꯧꯈꯠꯂꯨꯏ. ꯊꯥꯅꯤꯟꯅ ꯃꯤꯅꯥꯏ, ꯅꯪꯅ ꯅꯠꯇ꯭ꯔꯣ? ꯃꯤ ꯏꯁꯤꯡꯗ ꯇꯥꯔꯝꯃꯗꯤ ꯂꯧꯈꯠꯄꯤ ꯇꯥꯕ. ꯑꯗꯨꯅꯤ, ꯒ꯭ꯌꯥꯟ ꯐꯥꯎ ꯇꯥꯗꯦ. ꯊꯥꯅꯤꯟ ꯍꯥꯏꯁꯦ. ꯅꯪ ꯂꯣꯏꯔꯦ ꯏꯕꯣ, ꯅꯪ ꯍꯥꯏꯍꯩꯗꯦꯀꯣ, ꯅꯪ ꯂꯣꯏꯔꯦ.